Film asigi ahanba sinmaktada uliba si Rani Mukherjee. Film asidana Naina Mathur. Mahangna school gi oja oinanabagi interview yaunanabagi damak school amagi berenda da famladuna interview gi matam ngairi. School adugi pion aduna changlaklaga Naina Mathur da Madam sarna manung da changla o hairei. Asumna hairam badagi Naina Mathur interview pangthokliba ka aduda changlai. Leiramliba principal aduna Miss Naina Mathur Pambiu. Aduga mahaki document adu yenglaga double bay amadi MSc tabada yamna nungai. Naina Mathurna thank you sir hairga mahaki anaba amakak laibaduna maram oiraga thagokpagumbagi mawongda yamna nungai taba khonjal amakak hek thoglakpadu tanja adu dasu mahaki wak haiba khonjal adu thoglai. Leiramliba oja sing aduna mahaki thoglakliba khonjal adu tabada angakpa mo oike munna yengnai. Aduga principal aduna thagokpadu fananaba ising si khara thaksin gera hairei. Naina Mathurna aigi si thagokpa nate sir ai Tourette syndrome na nabani. Oja sing adugi maraktagi hanglai Tourette syndrome hairibasi kari syndrome no. Masi neurological condition ni mem. Kari gumba matamda brain ga pau fauna dabadagi isada thukat hanba khangsing chingbagi mawong si thogan bani. Ado masidi matau karamna leban gani. Sir masi leban nanabu upai de amata leite sir. Aina akiba ikaibu pokko matamdana khara hena masi tawrakani. Haujik tawriba sigumna. Adudi nang na tumba matamdasu nangi masigi khonjel si hek thokpra. Thokte sir. Aina tumba matamdadi aigi brain su tumlaga potharaga leibanina. Ado masinadi nangi chaba thakpa matamdadi nungai taba amata thogandabra. Ai adum ngamnana bu honai mem. Aduga principal aduna hairei. Phare Miss Naina ai khoina nangbu kawraklage. Okay, thank you sir. Asumna hairaga Naina su haugutuna khongkap khara thangduna thokpa horakpada oja amana hairei. Miss Mathur yam chamna ai wafam amata haijage. Nang kaisu nungai taba tawgunako. Nangonda ojagi thabak phangba haibasi khara luna thokani. Masi natrabasu nang atopa thabak mayam ama try tawbu yai. Aigi wafam sinang bhap taramlani khale. Wafam asida Naina Mathurna nokphet tawraga sir nakhoida ai karigumba amata hangjaba yagadra. Yai kaisu kaide hang sir nakhoi hana mamangda Tourette syndrome gi maramda khanglabra. Khangde Tourette syndrome gi maramda aikhoi karimata hana khangde. Ado haujikti khangbirabra. Aikhoi haujikti masigi maramda nangna haibadagi khangle. Adudi aina karigumba anaubo loksing khara principal amadi maru oiba misingda tambiba takpiba ngamlagadi angangsingdi aina yamna laina manage tawba soidana ngamgani sir. Thank you. Asumna hairamlaga Naina Mathur mapam asidagi chatki. Masigi matungda pause singda hablakpa thengnabadagi atokpa school amada amok interview yauki. Leiramlibu oja aduna nangi thagokku manba auba khonjal ama hek thokpa asida angangsingna noksilakani. Asumna haiduna school adudagi su mahakpu oja oibagi ayaba adu pirakhide. Asumna ojagi sinfambu thawai tajaba mairoi singidamak thawai kathokke khanba Naina Mathurna mathang lepa leitana chahi manga chupna tongan ba school tarani panda oja oinanabagidamak interview yaurubada Tourette syndrome na maram oiraga maki thagokpagi mawongda amuk lawbagi khonjal aduna maram oiraga school tarani pan makna Naina Mathurbu reject tawrakki. Aduga sinnasi Naina Mathurna angang oiringai matamda school da class yauringai gi sinda amuk ulai. Ojana lairik taklingai da mahaki wak haibagi khonjal adu thoglakpada atai angangsing aduna noksile. Oja aduna su lairik taklingai da ayamba matamda langliba karigino haiduna Nainabu chaiduna lepkhat hale. Masigi matungda phammo haina phamhalaga lairik takpudu amuk makha chathai. Ngayak lairaga amuk lairik taklingai da mahaki khonjal adu thoglai. Angangsing aduna su mahaki thoglakliba khonjal adubu matau tamduna noksilame. Nainagi oiriba mawong asida school adugi principal na Nainagi mamabu kowduna Nainagi magi oiriba mawong sida atay angangsing lairik taminaba haibasi kharalui. Mahak na maram oiraga atay angangsing dasu apanba yamna ohle. Atopa khara tonganba school amada mahakpu tamhanbagi tangai fade. Asumna haiduna living certificate piduna matam chupagi oina school adudagi tanthok pirakhi. Masabu school aduda tamba yararoi haiduna matam pumbagi oina tanthok pirakpada Nainagi mama adu mamittagi mapi tana machabu puduna yumda halakhi. Aduga mathangi sinda amo hotel amada Nainagi mama mapa amadi manau nupaga punna lakli.
hotel adudasu nainagi wak haiba khonjel adu thoglai maduda hotel aduda leiramliba mi sing aduna mamit kuptana yengne leiramliba mi sing aduna karisu khandana ba haiduna chocolate haiba manana ba mapana chocolate ki cake se amata pibiu hai sinna si loireduna nainagi yumda amuk putle sinna sida nainagi mamaga mapaga wari sanare mapana hai naina si mahaki tongan ba school amada tamhanba darkar oi mamana khumi naina si mayamna tamnariba normal oibe school da tambagi tangai fade mahaksu normal oibe punsi amani mahak normal nupi macha amani mama amadi mapana ngangna basi tabada mahaki maramda khanbada mama amadi mapasi wakhal wajare khanduna naina kaptuna washroom da changduna mahaki wak haiba khonjel adu thoglakpada mayada tissue paper namsinduna khonjel adu thoglaktanaba kaptuna khangjarame piklibi naujaribi angang oiribi naina school da mafam khudingda miyamna mahakpu tongana ubiba laknabiba inthokbiba aduda naina achouba awaba lantheng amaga loinana hinglaki naina na angang oiringai matamgi sinna si loiraduna mathangi sinda naina gi family punna chak chaminari chak charingaida mapana pocket gi lokthoklaga naina da chi ama pirame aduga hai bank ta thabak toba aigi imanaba amalai mahakna nangi damak bank aduda thabak townanabagi offer pirakpani madu hangdoklaga paraga yengo asumna naina gi mapana hairakpada naina na bank ki thabak adu pamdabagi mato ulakpaduda mapana amuk makha tare naina madu thabak nate part time oina sum tawgudabani mapagi wafam sida naina na ai thabak pami ojagi thabak thinanabagi damak aingonda hujik matam khara darkar oi nahakna oja oinanabu honarglibase chahi manga sure nahaki leiriba condition aduda asumna mapana haiba horukpada naina du chak charambadagi toklaga tal oina charage haiduna tal hounanabagi damak yam totle mapadu amuk changlaklaga naina masi amuktadi paraga yengo haiduna chedu pibada naina na ai khutchi paiba yadre aduna kona tapna parage hairei naina na ojagi sinfambo yamna pamjabana atai thabak amata tau haiba yadabaduda mapana hanglei nangna oja oiba pamlibadubo oja amana tha amada maki salary si lupa kayabu fangbage mapagi wahang asida naina na that nahakna school college tamlingi matamda nahaki khwaidagi pamjaba oja amata leikidabra karigi leitani lei adudi nahakna khwaidagi pamjaba oja du ningsingba matamda maki salary du ningsingbra machanupi nainagi luraba fajakraba wahang asida mapadu khumfam leitana ngayak tangdi tuminna yengduna lei aduga naina na amuk makha tare salary khaktagi natana masida oja amana fangliba nungaibase nahakna kaidongaida khangloi ai khangi aduga MSc bed amana yumda cartoon picture yektuna karigi arembada leirino mapana asumna wangang lingai tanja asimaktada nainagi mawfanupana sen norkers tagi phone tawre e haiduna hairei sen norkers palakpaduda mahakna ojagi interview yawruba adugi khanbagi phone tawrakpa soidana oiramgani khanduna harauna thinthadana phone adu paiduna wari sai hoi sir ai soidana laksage sir karamba matamdu ubirabano oh hangsit pung 13 da ai soidana laksage sir asumna haiduna phone adu thamki nainagi mawpana kari tawrage hanglei masida naina mathurna ai thabak phangle haiduna kanna lauduna chensillaklaga mama amadi mawpabo harauna konsilame aduga amok ai thabak phangle haiduna kanna lauduna chenki mahaki mong aduda mapadi munna yengdun lewi school dagi la o hairpa numit aduda naina St. Northkers High School asimaktada mahakna chahi manga chupna tanajarakpa sinfam oja oibagi ahanba lakpa numitne school adugi mityeng pham changpham maktada leiriba murti aduda yengduna leiri aduga principal gi room da changlaklaga wari sari principal aduna Miss Mathur nahaki qualification asi excellent ne aduga nahaki thauna adubusu aina thagale nahakpo school asida oja oibagi ayaba adu ai khoina pirabani thank you sir thank you nahak join tobu yarani nahak Tourette syndrome leiko hoi sir aina khangba pamlibasi nahak na haikibada nahak se school 19 da oja oinana bohonabada mai pakidre aikhoigi St. Northkers School asi fawuna nahakpo mangarak reject toki ai sum khangning dan hangbani nangi leiriba condition aduda nahakna karigidabak oja ama oiba pamlibano sir adugi chair adugi damaktani asumna naina na khumlakba aduda principal aduna
nahak principal oiba pambra haina hanglei nate sir school tarani pana aibo oja oibagi reject tawrakhiba adugumna aina lairik tamningai mairoi ama oiringai matamdasu aigi Tourette syndrome asina maram oiraga school tarani thoina aibo tanthok piraki tara humdoi subu oina laibak fabadage ai school asida tambagi ayaba fangki aduga ngasina oja ama oiba pambagi damak ai sargi mangda famnare maramde aina school asida mairoi ama oiringai matamda chahi kunnithoi gi mamangda sargi chair aduda Mr. Khan kowa oja amana famlame mahangna aigi punsigi khwaidagi chawba para ama aingonda tambirame nainana wafam asi hairaga haukiba wari matek ama principal aduda lirai numittu school gi function ama tawbu numene mahiroi kharana performance show ama ulame madugi show aduda mahiroi amana wangang ningai dialogue tawringai da aigi thagok kumanba khonjel adu kanna thoglake madudagi wangang liba mahiroi adu mahakna show aduda ngangadaba wa adu kaukthokuna latki madudagi show adu loirabu matungda Mr. Khan Sarna microphone paiduna hojik dialogue tawringi manungda langliba laurkliba angangdu kanano stage asida thogla u haina kauthorake madudagi oja aduna kari hairakadage khanduna yamna kina ai stage ta thoke stage ta thokpa adudasu aigi khonjal adu adum thoglake aduga hairei nangi naming kari kawi naina mathur kawi sir nangi thagokpagi khonjal adu thoganganu ai ngamoi sir kari gi ngamloidoino sir ai Tourette syndrome na nabani sir ai nangna hairiba anaba adugi maramda hana amukta tadri sir masi neurological problem amani sir amuk aingonda maina chingbadongna tawbani sir adudi nangi khonjel du thokku matamda atopa satra singna di nangonda kari tawrei aigi itawsida makoina aigi itaw tamlaga noksin birai sir adugo oja singna di nangonda kari tawi oja singna di aibu class tagi mapanda tanthokduna thambi sir adudi hayo nangi damakta aikoina kari tawbu yai aikoina nangonda matau karamna mateng pangane sir atai satra singda yengba miteng adugumna aibusu yengbiu sir aigi wahai amadi aigi mawong matauda sar khandu mapi ira chenduna awaba khangjiladuna haire masi school ne mafam sida mipum khudingmak mahai masing tamba laklibani adubu ngasidi nahakna oina aikhoida karigumba khara tambiramle Sen Norkers school asigi mahut silaga aina nangonda wasakle aikhoina atopa satra singda yengba adugumna nangonda su chap manana yengane asumna hairaga aibo stage adudagi kumthalake bab tabo oja khaktana ningthina takpi tambi aduga afabo oja amanade gyan tabi oja kharana aikhoida thawai happy aigi damaktade Mr. Khan Sarsi aigi thawai happy kiba oja amane principal adunamo Mr. Khana aikhoi khudingmakta mahakna thawai happy re fare adude aiga loina na chase asumna hairaga principal aduga lakminaraga principal aduna wari liri National Science Fair aikhoige Sen Norkers school asina haukiba chahi anidagi makok oiduna lai masi pumnamakki credit te aikhoige science team ge in charge oina leiriba Mr. Wadia gini masigi chahi asigi oina su aikhoina asa tawi 9A class asida tamliba mairoi sing asina school asigi khwaidagi faba mairoi singni topper khudingmak 9A class asidagi ngaktane aduga 9 ana hairi sir ai hana 9C class asida tamnami sir adu sir hanadi F division C leiramdabani sir chume right to education gi makhada nauna hangdokpane mairoi tara mari khaktane adu sir masigi class asina hangna leiribasina karigi makoigi class ki oja adu matam pumbagi oina lip lokre aduna tangai fadana oja ama darkar oibadagi aina nangbu school asida oja oibagi ayaba adu pibane 9F class asigi damak nangna akhanana risk lohaningi asumna wari sanarba matung mathangi numita naina school asida lai naina na ising thaklingaida piona duna madam adom 9F ki mahiroi sing takpagi lakpa natra hanglei naina na hoi karigino haina hangi kari sunate sum hangbani yam phai haina piona duna khumlei aduga naina du class changna nabgi damak chatpa howi piona duna hairei madam adom dana te sidane 9F ti mathaktani hairakpada naina na hoi ai khangi hairaka chatki
aduga mahakna angang oiringai nongma school gi function tawba numita mahaki Tourette syndrome na maram oiraga thagokpa gumbagi khonjal thokpa duda performance oli ngaida mahakna langi haiduna stage ta kaukthokkiba mafam aduda changlaklaga numit adugi waridu ningsingli mahaki anaba adubu sak khangbiduna mahakpu ikai khumna bikhiba mahakna luna khanjariba mahaki oja khangi saktamado ngasisu mitmangda lepagum ningsingli masini sinpham asida thamoi sengna chachaba oja amagi matik magul haibado sak unarudrabasu wahaina phongdok rudrabasu asengba oja gi matik magulde miyoiba khunaina leiri makai kaidongaida mangba nairoi ningsingduna thamoi nungda lengdana adum leigani asumna mahakbu pungning thogot pikiba mahaki oja khanbu ningsinglingai tanja sida 9F class ke khwaidagi ngausinaba lairik ta mabungning changdraba mairoi sing adu changlei aduga chokri sing adu magi apamba mawongda niti niyom naidana chingthok tuna famnei 9F class ke mairoi tara mari asina school asigi oina khwaidagi ngausinaba lairik ta mabungning changdaba mairoi singni chokri du amana famge tawbada amana chingthoi aduga kharana churup thakatnarei khara amana jwar sanarei amana ponda yokleba yumdagi uchi puduna lai kharana asa thak semle aduga amok khuba khuraga law khongduna isai sakalakle makogi mong singasi naina na yeng thoklaba matungda class sangbagi matam yoruptuna naina mahakna hana class ta changduna lai aduga angang singadusu makoi amana amada funaduna innaduna ka aduda mathang changnarakle aduga magi thokpa langduna leinari ngaihak leiraga naina na table da duster thinduna hairi aina khoigi anobu ojani naina mathur kawe aduga mahaki wak haiba khonjal adu thoglakpada angang singaduna karino hainaduna noksilai aduga naina su nokphet tawduna makhata na hairi lairik tamba haiba sidi classroom khaktada natraga school hour khaktada tamgani haibagi akaknaba leite maramasina karigumba matam ama hektada nakhoina ingonda khangningba hangningba leirakpada aibu darkar oiklabadi masi aigi number ni hairi aduga mayamduna amuk noksilai aduga makoi mayam adugi maraktagi amana yamna gyan tabagi mawongda nupida ikai khumnau nokkanu hain hairi aduga nainana roll kauba haurasi hairaga roll kauba haurai angang singaduna nainagi amuk thoglakba khonjal adugi matawadu tamduna wak present mem haiduna noktuna roll khumnarei aduga nainana wangang bahaurai aisi Tourette syndrome na nabane masi neurological disorder amane karigumba brain ga pau fauna dabu matamda amuk chingbadawna tawrakbani wak sumaina angang singadu kanna noi naina na makha tarai nakhoina aigi anaba Tourette ki maramda khangningba leiragadi aingonda hangbu yagani asumna naina na haibada angang amana mem gi ringtone si karino haina hanglakpada amana amuk ai haige hairaga naina gi khonjal adugi matau tamduna isai oina saglai aduga makhoi mayam noi mayumdagi ponda yoktuna thamba uchi puruga lakpa amana amuk ngasidi aigi usi se chap manana chak haiba khonjal thoglai makhoi su Tourette syndrome naramladra ataiduna amuk hairei adusu oiba yai aduga amuk amana hairei mem nahak uchi na rap sakpa tarabra asumna hairaga angang singadu text ta thinduna rap saglai naina su angang singaduna tawriba aduda khubak khuduna mateng pangsili aduga mahaksu sakpa yauksilakpada angang singadu isai sakpa leplaga tuminna leiki nainana kaidawre nakhoi isai sakpa lepladi aisu nakhoi gumbani nakhoi ga chap mane supnagi khenari bahaibobo nakhoi gi khonjeldo nakhoi na lepning matamda lepangame adubo aidi ngamde aduga aina mafam sida lagiba sina nakhoi bu mahimasing takwi tambina bagidamangni nakhoi gi rep adusu sakpa loirabanina class amuk haurasi yarbra asumna hairaga chokri aduda famthabada chokri du tektuna naina laimai da tui aduga angang sing aduna kanna noksile machet taraba atekpa chokri adu ningthina samjanduna oja sing tuhange khanduna kari su tawdaba malhanduna angang sing aduna thawoina thamlibani onthokna mathong chadaba school asigi mahiroini asumna numit adugi class adu loisin khiduna school gi hap thaba matamduda lairik tamningbagi wakhal leitraba 9F class ke angang nupi macha kharana aikhoi gi anoba lakriba miss si tarai na school si thadoklaga chatki kadoba mande asumna hainare aduga school gi sanafam lampak adugi machi amadana
9A gi nupi macha leibadu 9F ki ngausinaba nupa macha kharana yengduna leiri aduga hainari asigi nupi sida ngaubodo to masidi aikoina lamba phangadabu nupi nate masigi nupi se 9A class ki topper ni aduga amaduna mu hai aisu 9F ki topper ni kaino asumna hainari ngaida atopa satra kharana sanariba bol adu makhoi gi manakta tarai aduga bol sanariba nupa macha khara aduna hairi he 9F ki failure bol du pass tawro asumna yamna usitana hairakpa aduda 9F ki satra aduna compass na thindatuna bol adu nungsit thoalame aduga nungsit amata yaudrba bol adu langsilame adudagi makhoi khut thanaduna school gi sanafam ground aduda namna duna funaki madudagi pion aduga school adugi ocha wadiaga makhoi ani changlaktuna khamdoi aduga principal gi ka da puki principal gi ka adugi mapanda lebanduna thame mathangi numit amada naina class changlakpada 9F ki nupa macha amana chair paiduna nupa macha amada kanna thombada wan thaduna leimai da tai masidagi nainana pakhatuna chelaga pau tamluruba matung pion adugo lakminai makoina yengba changlakpa matamdudadi makoi famduna karisu taukhidabagi matogum leirami onthokpa makhalge mahiroi singni class tauringaida chewingum chaduna desk adugi makhada masing khangdana napsinduna thammi nainana blackboard ta onsinduna iringaida makoi fulap class tagi thokiba khara aduga amuk naina gi phone number ga photo ga loinana che namduna lambi da thetokki school gi bus ta fawba che edu thesin ba thengnabadagi piona che edu lokthoi angang sing aduna che thetokpadagi lambi chatpa thengnaba mi singna naina da call tawraki maikhet maru dagi loktoktuna chok ta hapsinduna angang sing aduna thamba chok adu naina na irubada pokhairakpada makhoi mayamna noksile naina na school dagi yumda hanba matamda thau konadana ba haiduna thau khaidoklame makhoina thau khaidokpadagi naina gi gari lambi da lepa kayani onthokna lamba leitana fatkidraba school asigi 9F class asigi mahiroi singni school asigi khwaidagi fatabada natana atop school singda makhoi gumba mahiroi sing thirurabasu khara wana thokani aduga amuk nongma nainana class changlaktringaida liquid nitrogen sijanaduna dustbin da plastic ball mayam ama hapsinduna thamlaga nainana class ta changlakpada ball sing adu paithoktuna pokhai halakhe masidagi naina yauna 9F ki mahiroi sing adu principal gi ka da kauduna wari sanarami aduga school adugi oja wadiana principal da sir makoi se school asidagi tanthokiba tangai fadre asumna hai principal aduna su chummi haina hai wafam sitabada nainana pakatna angang sing adu bu kanthokladuna makoi gi michangda principal adu da hairami sir aina makoi da liquid nitrogen gi maramda explain tawnana bu hona rubani ai soikre sir aina madu pokhairakani haiba ai khantharudre ai tasengna soikre sir angang singna tawbonate madu aina tawkhibani naina gi wafam sida wadiana miss mathur madu tasengna nangna tawbani haiba gi proof to piba ngambra nahakna aikoi si apangbani haina khanbra 9F class ki mahiroi sing asina maram oiraga school asigi mahiroi khuding maksi loina chenthaduna awaba piga dawre haina hairi aduga principal aduna angang sing adu class ta chatlo haiduna chalhanki aduga principal aduna naina da makha tarai miss mathur thokriba thodok tu angang sing na tawbone haiba aikhoi khangi nahak na makhoi bo haujuk fawba kannana bo honari naina na amuk hairi sir angang sing asigi plan tawba haiba makut masa hai singba intelligent oiba makhoi ge wakalon sing asi aikhoina achumba afaba lambi amada takpiraga sijinna halabadi nongmadi soidana aikhoigi school asigi chauthok chaningai oiba mingchat soidana purakani haibase aina thajai sar matang sida wadiana amuk haire miss mathur mado apangbagi manglani makhoina kaidongaida school asigi afaba mingchat purakpa ngamloi kaidongaida makhoina mai pakpa ngamloi nainana ngamgani hairakpada wadiana nangi si aingonda singnari rahanglai nainana principal da sir makoi da hona nabagi matam kharadi piba tangai fade sir principal aduna matam di kaya mukno nangna nang amadi 9F ki oiba akak naba matam amadi piyu sir tha mari muk final exam fawdang de matam pibiyu sir oh aduga tha mari gi matung dana kamdawwa sir adugi matung dadi makoi gi final exam ki result adugi matung ina sarna pambado tobiro adubo lakadoriba tha mari si fawde aingonda karimata hangbirakanu sir
प्रिंसिपल अदुनसु नाइना माथुर की वाफम अदुदा अरुइबु ओइना अयाब पिरमे नाइना सु हराउना थैंक यू हाइरगा चटके अदुगा क्लास ता चंगलकलगा नाइना ना चोक पाइदुना ब्लैक बोर्ड ता खेतुना चिंगलगा ताबदा यामना नुंगाइतबा मखोल अमा थोखले अंगांग सिंगदु नाकोंग मेंसिनै अदुगा नाइना ना हंगलई नखोई मसिगी खोंजल से ताबदा नुंगाइतबा फावब्रा चही तरा तरेत की मतुंगदा आई अमुक हना मसिगी अरांगबा खोंजल से स्कूल सिदा तारगा लाक्लबने नखोई लांगबगी खोंजल अमदी चोक की खोंजल से असिगुंबा लांगबसे नखोई पुंसीदा मखा ताना अदुम चथखिगद्रा करीनो नखोइना पामसे मसिगी चोकसी मयाइदा थुदेक्लगा येंगसी असुमना हाइदुना चोकतु थुदेक्तुना ब्लैक बोर्ड ता अमुक चिंगी अदुगा हाइरई मसी ओइरदी नखोइना ताबा नुंगाइतबा खेतपगी खोंजल अदु थोक्लम मरोइने मचेत अमा थुदेक्खिबदुना चोकसीदा अहोंगबा खरा लई करीगिदमक्ता होंगदौरिबनो अदुगा करीगिदमक्ता होंगलोइदौरिबनो हाइबगी खेनबदुनि मसे लाकदौरिबा नखोइगे फाइनल एग्जाम फाउबदा लेरिबसी था मरिगी मतमने नखोइ हौजिक नसा नसाना लेपो चोकना अहोंगबा लेखिबा अदुगुमना नखोइसु नखोइगी पुंसीदा अहोंगबा खरा लैबा पामरा नत्रगा हानगुमना मीना ताबदा नुंगाइतबा अरांगबा खोंजेलदो अदुम ताहनबा पामलिब्रा हयेंग पुंग मापनदा अमुक चपचाना उनसे करीगुंबा नखोइना हयेंगसी स्कूल लाक्तबा तारगदे पुंग मापनगा मिनिट 10 चटपा मतमदा स्कूल असिदगे आई रिजाइन तौबगी चे अदु प्रिंसिपल द पीगने असुमना हाइरमलगा नाइना क्लास असिदगी थोखे अंगांगसिंग असिसु ngasiगी मिकुप असिददी मखोइ हानगुमना नोखिद्रे मखोइगी माइथोंगदा अहोंगबा खरदी उबगुम तौई अदुबो हौजिक मखोइना करी खलिबनो करी तौरकदबनो हाइबदुदी चपचाना हाइबदी ngamdre असुमना नुमित असि लोइखिदुना मथंगी नोंगानबगी नुमिता नाइनाना हाइखिबा मतुंग इना पुंगफम अदुमक्तदा अंगांगसिंग अदु लाक्त्रबदी महाक रिजाइन तौरगे खंदुना रिजाइनेशन लेटर अमा पाइदुना क्लासरूम दा फमदुना अंगांगसिंग लाक्पा ngairi अतैगी क्लास हौनख्रब फावबदा 9F के नाइनागी अंगांगसिंग अदु लाक्लमदे यामना कुइना ngairबा मतुंग हाइनखिबा पुंगफम अदु यौरक्लबदा अंगांगसिंग अदु लाक्लरोइ खंदुना नाइनाना फमलंबदगी हौगतुना चटके तौरिङैदा अंगांगसिंग अदु चंगलई नाइना लोना मोमो नोक्चे माकी वाफमदा अंगांगसिंग असिना खरा मखै इनबा यानिंगबा हौरे खंदुना अदुबो अंगांगसिंग अदु चंगलकप लोइरबदा अंगांग अनि अमदी लाकप उदबदुदा नाइना हराउरम माइथोंदु मक्सिनकी अदुगा थंगनब मिकुप्ता अंगांग अनिदुसु तपना चंगलई मसिदा नाइना थामोइदा अपेनबो ओइरमे नाइनाना अंगांगसिंग अदुदा हराउना अदुदी ngasiदी मैथ्स तगी हाना ताकबा हौरसिरा हाइबदा अंगांगसिंग अदुसु लाइरिक लौथोक्तुना नुमित अदुगी क्लास अदु पुकनिंग चंगना हौके अदुगा मथंगी सिंदा सेंट नॉर्कस स्कूल असिगी अफबा महिरोइसिंग खनगतुना इकाई खुमनबा उटपगी थौरम अमा पांगथोकले हाइरिबा थौरम असिदा स्कूल असिगी प्रिंसिपलना वा nganglakle जही खुदिंगे हौखिबा जही सिंगदा अखोइगी स्कूल असिगी अफबा महिरोइसिंग खनगतुना इकाई खुमनबा उटपगी थौरम पांगथोकपा अदुगुमना हंदकी जहीगी ओइनसु इकाई खुमनबा उन्ननबगीदमक स्टूडेंट काउंसिल के हेड ओइना लेरिबा स्कूल असिगी ओजा मिस्टर वादियाना स्कूल असिगी टॉप ओइख्रबा महिरोइसिंगदा प्रीफेक्ट बेस खुदोल तंबिननबा हाइजरी लोइनना ngasiगी थौरम असिगी मरि लेनना वाई खरसु फोंदोकपिगने असुमना हाइरगा वादियाना वाई खर फोंदोकलमे नखोइदा खुदोल तमलिबा प्रीफेक्ट बेस अदुगी थौदांग खुदिंगमक्तो नखोइना फांगथोकपा तंगाई फदे नखोइना करीगुंबा नबुकनिंग सोंथरकपा चिंगनाबा अमा हेक फाउरकपा मतमदा नखोइना निंगसिंगदबने नखोइदा पीरिबा प्रीफेक्ट बेस तो नंगीदमक्ता नते नंगसे प्रीफेक्ट बेस अदुगीदमक्तनी हाइना खनगदबने असुमना हाइदुना तिल्लिबा मयामदुना खुबाक खुदुना थौरम मदु लोइसिनकी अदुगा मथंगी सिंदा नाइनाना महाके 9F की महिरोइसिंगबो प्लेग्राउंड अदुगी मचुई अमदा ओइना लाइरिक ताकले नाइनाना हाइ ngasiदी अखोइ मफम मसिदा ओइना क्लास तौरसे अदुगा ngasiदी अनौबा मवोंग अमदा नखोइगी रोल कौगनी रेडी लेरो हाइरगा नाइनाना अंगांगसिंग अदुगी ममिंग अमममता कौदुना अंगांग खुदिंगी येरुम अममम लंगे मखोइ खुदिंगमक्ता लोइना लंगबा लोइरबा मतुंगदा नाइनाना हाइरई आइगी येरुम 13 दो फुल अटेंडेंस ओइरे याम नुंगाइरे नखोइदा अइना पीरिबा येरुमदो अफुटपा चाबा यारबा ngaktane नखोइना चानिंगलदी चाबा याइ अंगांगसिंगदु येरुमदु खोक्तुना चाइ मतम सांगना मथोंग चादन हौरकपा अंगांगसिंग ओइबना खुदक्ता पोमोन ओलहनबदी ngamdabaniना खरदी अदुम ममी तारी येरुमदु पाइदुना अमगी मकोक्ता थोमदुना थुगाइरगा मकु खोक्तुना चाबसु याउरी नाइनाना मखा तारई येरुमसिंगदु मफम अमा हेक्तदा मथक्ता लंकले अदुगा येरुमसिंगदु
नखोइना ताहंदना ओकले मैथमेटिक्स ना हाइरी मदुदे येरुमदुना मथक्ता पाइबगी इक्वेशन दो मदुबो पैराबोला हाइरगा खंगनै नखोइना मैथमेटिक्स के इक्वेशन से सुंगपा पादना येरुमदु नखोइना ओकले मसिना ताकपदी नखोइ से हानना मैथमेटिक्सियन अमा ओइरे हाइबसे ताकले मरम मसिना नखोइना तमगदबसे इक्वेशन खक्ता ngaire patang sida angang amana hairei ma'am uru khakta ngaire mathematics khangdrise madi chongthoklaga matungda tai angang mayam do noi aduga uru hariba angang nupi macha aduna amuk ngasi lebak pokpane aduna ai yerum thengba yade adugini haina hairei aduga nainana angang sing aduda amuk hairei adubo uru na tawribaduna aikhoida physics khara tambire uru na chongthokna bokhona bada mahakna force ama apply tawi force is equal to mass into acceleration aduna uruna ikhoida newton ge law of motion do tambire walking chatpa famthaba haugatpa chenba masi punu makse aikhoina hana loina tamkhraba hai khraba ngaktani aduna hujik aikhoina tamgadabasi equation khaktani nainana 9f class ke angang singda lairik takpi bagi mong asida berenda da leptuna 9a gi topper angang nupi masa aduna khangningna thawai tana yenglibadu wadiana class da changanki aduga angang amana amuk hairei ma'am aikhoina hana loina khangkhraga karigi aikhoina school da matam manghalino nainana aina haina na bhonarise nakhoi gyan tadre asumna haibada amana amuk hairei ma'am aikhoina kanna honarabasu 9a gi satra singdona tawbadi aikhoi ngamnaroi aduga amana amuk lepkhatlaga 9a gomna oibasu aikhoi pamde school sida prefect best asina achoba drama ama sanabane angang amana amuk ma'am makhoina tawribase prefect best khaktagini asumna hairakpada nainana masi prefect best khaktagi wanate nakhoina bu pamlagadi nakhoina sagi prefect best ama phangbu yai nakhoi chap manana khudong chaba phangba darkar oi aduga angang sing aduna mathang mathang amuk hainarai kadai dagi khudong chaba manabano masigi school sigi oja sing sina kaidongoida aikhoida prefect best pirak loi tasengbagidi angang sing asina hairibase chumbasu yauri maru oina wadiana makhoibo amuk hana afava mahiroi oiraklaroi matagum ataidagi khara tongana thambagum tawi masigi matausi khara ngauksin nazarabasu angang singa sina khangi masidagi naina mathurna wakal tawraba matung principal gi kada changlaktuna wari sari matang sida wadia changlaklaga principal da sarna aibu sarga unanaba kawibra kawi phambiu miss mathurna 9f su prefectship phangba yabagi khudong chabadu laihanba pami hairi wadiana khara karemnabagi mawongda sarna phagi tobiri rahanglai natte aduga nainana amuk karigi nokningino mr wadia technical oina prefectship se khuding makini maramasina 9f su madugi chance to phangba pami sen notkers ki mahiroi ama oina prefectship ki damak makhoida ayabado lehanbiu natraga sargisi wakhal wabirira 9f tagi kanaguma mahiroi amana prefect oiraklagadi haiduna nainagi wafam si tarba matungda wadiado famtharaga hairei prefectship ki damak eligible ohelo haibaneba yai fajai wafam duda school sigi student council gi head ama oina aigi athingba amata leite adubu nang khanglamlani haina khale mahiroi amana prefectship ki damak eligible oige hairabadi mahiroi ado final exam da 90% gi mathakta mark score tobu mathau tai 9f ki mahiroi singna kaidongoida 90% mark score tobu ngamloi haiba matagum wadiana makha tare miss mathur 9f ki mahiroi singdo pass tang tobu ngamladi yare karigumba 9f ki mahiroi sing aduna 90% score tobu ngamlagade ai isamakna makhoida best adu khusin nagani thank you sir asumna hairam laga naina haugatuna chatke tawbadagi leplaga hairame mr wadia 9f ki damakta batch amadagi hena thorang togduna thambiyo wafam si hairam laga naina principal room dagi thoglai mahakna thoglakpada 9f ki mahiroi sing adu playground adugi machi amada ataiga manadaba yamna niyom naidaba mong amada sanaduna leiba adu ubada mahakna wadia amadi principal da hairam libu wafam aduga angang singsina leiram liba mawong asiga ani si khalubada naina wakhal wajarame aduga mathangi numit amada parents meet pangthokna nabagi damak mama mapa sing school asida lakpa honare adubo 9f class asigi oinadi haujik fawba mama mapa kanasu laktre nainana yamna kuina ngaiba yaba ngairaba matung lakmandrabada atopa class ki oja singi mamangda ikaina thoglakhi thoglakpagi lambida wadia thengnaduna wadia na hanglai kamdorage nangi parents teacher meet chibo nainana
चा कप मंगा थकपु लोइरब फावा पेरेंट्स अमता लाक्त्रे असुमना खुमी वादियाना नंगदी क्लास तौबसु प्लेग्राउंड ओइना तौबनिना पेरेंट्स टीचर मीट असिसु अंगांग सिंगदुगी युम युम द चलगा ओइना तौबु याइ कइनो असुमना हाइरकपदा नाइनाना नोकलगा अदुदी अरोइबदा सारगा इगा वाफम अमा अमुक यानरे थैंक यू असुमना हाइरमलगा नाइना चटकी वादियासु येंगदुना लेहुई अदुगा नाइनादु 9F की अंगांग सिंग अदुगी मयुम थीदुना लाई अंगांग खरा पुल्लगा ज्वार सानेदुना लेरमे मयामदुगी मरक्ता माकी छात्र अमा यावरंबा अदुदा नाइनाना रविंदर कईदौरगे ngasi nangi parents puraga school da laktradi asumna hanglingaida police lai haiduna police na tanabadagi angang singdu chenki nainana angang adubu kauduna lehui aduga angang nupi macha ama amuk thengnare nainana angang aduda ngasi parents meet ni nangi ima baba school da laktradi kaidaurage hangbada angang aduna imadi kaithel da nga yonba chale aduga ipadi aikhoiga leiminade haina khumlai aduga angang nupi macha adu ising teng puba gari amada ising yananaba patra ama paiduna krik krik inana chensinaki aduga aswin kawba angang amagi manakta amok lai angang adusu mamaga loinana kaithel da manamasing yonduna leirame aduga mathang mathang angang sing adugi manakta chatuna makhoigi punsi mahingi matangda mama mapa sing aduna nainada wari saraki makhoi khudingmak nomagi chara tanba imungi macha ngakto oirame asumna mathang mathang lakpana kilam hairiba angang adusu karwas ki thabak yauduna leirame aduga amuk aroibo oina angang amagi manakta lakpada angang adusu cycle workshop amada thabak suduna leirambadu nainana thengnaraki asumna angang sing adugi yumda mathang mathang chatpada numitsu tasinkre naina angang sing adugi matangda wakal tauraduna lambi da gari thauduna yumda halakle mathanggi numita angang sing adu makoigi classroom da changlakpada blackboard aduda sports room da oina unasi haiduna iramba adu thengnabadagi angang singdu sports room da oina lai mafam aduda angang sing aduna famnanaba table chokri sing adu nainana sem saduna leirame angang singdu changlakpada nainana lao famo haiduna famhale aduga ngasai jwar sanaduna leiramba angang ravinder mahakti tongana famanduna nainana hai ngasigi class asidi ravinder na takani asumna hairaga nainana ravinder da jwar chebu amapi angang do ingak na yengi aduga nainana amuk ravinder da makha tarai nangna adugi jwar chedu sanaraga paisa kayam tanba ngame aina masi hange haiduna nang mind tawgunu ravinder na khumlai karigumbada tha amada lising nipan aduga karigumbadana tha amada lising tarani thoi tanba ngame nainana o adudi fattabadi natene adudi nangna ikoida khara tambiba yaragadi tambiyo asumna haibada karino memna hairibadubu haiduna angang aduna khumlai nainana aina hairisi asengbani oru asidagi calculator si aingonda piro angang duna calculator adu nainada pi aduga nainana ravinder da makha tarai aikhoi hojik lairisi aiga tharaga aikhoi punna mi tara mangani 15 into 8000 si kaya tai ravinder 1,20,000 haina ravinder na khumlakpada chumbadu da nainana momo nokche aikhoi na masigi thabak si tawu matamda aikhoi tara manga gi manungda mi ahum police na phakre haina khalasi aduga bel da thokna na bagi damak mi amagi lupa lising taruk chahum yankai fine thire adu oiragadi aikhoi na phangkiba lak amaga lising kun adu dagi kaya lemgani ravinder na yamna thuna khanthadana lak amaga chamapan yankai haina khumlakpada angang ataidu ngakladuna mamit yengnai nainana amuk makha tarai lemliba paisa singdu aikhoi tara manga da chap manani yenthokpada lupa kaya kaya thungnagani ravinder na yamna thuna lising taruk chatret kunthra haina khume aduga hanglai ado mem na toba pambiri sibu karino nainana aikhoina hisab toba matamda calculator darkar oi nangse calculator gi test tobani adubo nangna mathematics si maithiba pire wafam asi hairaga nainana ravinder gi manakto changsilaga ravinder nahak si isorna pirakpa karigumba khudol khara nangonda yauri nahakna masibo yamna heisingna afaba lambi da sijinau nahakna sel thanabagi lambi sida chatpa pamnabasu lambi sida legal oina sel thanabagi tamba yai lambi sorokta jwar sanabadu nataba prithvi gi khwaidagi chawba stock market haiba government authorized toba platform aduda sel thananabagi damak tamba yai aduda nahak top investment banker amo oyo adubo nahakna maduda changnanabagi damak nahak karigumba kharadi sem sabatai nahak ningthina lairik tambatai
asumna nainana haiduna lambi sorokta jwar sanaba angang adugi fatraba hainabi adu semdo khalami aduga atopa satru sing aduna mathang mathang magi afamba sing hainarei ma'am mahakse maths ta afaba satra ma oire isorna pithore e mahakse aduga lemhauri ba ikhoidi kari tawtare aduga amana amo asumbani ma'am school amada angang khara khakta intelligent oigani lemhauri ba ikhoi sidi arembada mangladra amana lepkhatlaga amuk hairei mahak na harise asumbani ma'am aise tasengna asiba miga chap manare kanadaba mi ama oire aidi science maths aduga geography fawada zero ne aigi puksisu zero manbani hairakpada mayam du noi aduga nainana amuk hawgatun wa hairei kilam nahaksi mechanic shop ta thabak subu yawi ko karigidamaktano karna second gear dage fourth gear na hena yanglise mem maramde fourth gear na friction hanthe adunane wheel du yamna yangna chelido asumna angang dunu khumlakpada nainana mado physics ni haina hairei aduga angang amada amu tamana nahakna insang thongba matamda karamba matamda thumthai haurakpada thakadra angang aduna haurakpada kaidongmida thakloi mem matam pumnamakta loirakpada thakani karigumba haurakpada thaklagadi mem mahido yamna yambanina insang mulakpa matamda thum yaklane nainana karigumba pot ama hekta da thum hapsinba matamda chot lawhale mado chemistry ni nakoi khudingmak nakoi ge notebook adugi aroiba page aduda hangdo minute 10 gi matam lo aduga khalo adugi matungda nakoi nasa nasada yaujaba akiba pamdaba hainadaba fataba nasagi nawong na tawsing adugi maramda page aduda iyo nainagi wafam sida angang singdu ngaiha khalaga iba hawi aduga iba loirba matung nainana hai nakoi gi punsida nahan makai yuduno leiramba nakoi gi akiba fataba hainabi singdo nakoi nasada sum yahunduno leirabadi nakoi gi punsida fataba ma oirani aduna ngasidagi nakoi nasana sadagi lapna pairaga chalan khradabani asumna hairaga aiba chena sing adu segairaga chegi aeroplane amamam sahallaga lao pahelurasi hai aduga makoi pumnamak school adugi building mathak aduda lepraga painanaba sem saduna lei nainana angang sing aduda hai ngasi hairiba numit asidagi nakoi gi fataba akiba asonba mayam se mangkhraga nakoida thauna leiba pangan kanba ama oiredabani nakoigi fataba pumnamakto chalhan khrasi asumna hairaga chegi aeroplane singadu paihanke masidagi nainana 9F ki angang singa sina khangningnaba araiba method sing sizinaduna afaba mahiroi amamam ohenabagi pandamda takpi tambiba haurame lairi ki syllabus ka mari leinaba sing practical oina angang singa sida utuna taklame laboratory da tongan ba experiment sing takpi tambirame tongan ba mafam sing da puduna thaudok sing taseng na uhalame numidangi matamdasu nainana angang sing adu da takle mahak na hai nakoi khanglabra khara ngalingai aribu matamda tawramlisi jahaz sing si numidangi matamda maigai khangnanabagi makoida compass leiramde jahaz adugi maigai khangnanabagi damak sailor amadi captain singna makoigi makutu sumaina thame aduga polistar sina makoigi chatkadaba lambidu uhale angang singasi mafam kayada puduna asa athak pijaduna angang singasin nungai jaba mawong matau singdu nainana harauna yengjarame nainana angang singasida yamna laiba mawongda khangananabagi takpi tambibagi mawong asida angang singasisu thawa yaurame 9F ki angang singasita natana school asigi topper oiriba 9A gi mairoi sing phawba nainagi teaching method asida pukning sing silame 9A gi mairoi sing adusu makhoina tawribadu hek yengje aduga 9A gi angang singasina 9F ki angang singasibu tinaba loinaba pamnamdabadu 9F ki angang singasina lairikta thawai khara yawu urakpada 9A gi topper nupi macha aduna 9F ki mairoi sing adubu tinaba loinaba pamba horaklame nongma topper nupi macha asin hai aikhoina science project ama paikhale madu yenglusi law haiduna yengba changminarei aduga nupi macha aduna project adugi maramda hairi yengo leiriba solar panel singse adona khoi photovoltaic principle gi matangda khanglaba natra wafam sida 9A gi topper nupa macha aduna makhoibu yamna hanthana khanbiba mawong matau amada hairei natasa makhoina masigi maramda gyan taba khangba ngamloi masidi solar leiba mafam khaktagi wane makhoigi lamdubo solar leiramgadrane nupi macha aduna toklo yare haiba matagum tapna akse haina kaurei aduga akse hariba nupa macha aduna yamna usitan amuk makha tarei
नखोई मेदाम नैना तंबीबा बास्केटबॉल ट्रेनिंग दुबु कमदौ खरगे हंगी मखोई कनामतना खुमदे अदुगा ngaihak leiraga makoi solar panel gi project aduda munna yenglaga 9F ki nupi masa aduna hairei nakoi na semliba solar panel gi model si masigi oliba direction si soire solar panel gi mayun singsi south to ongadabani Greek amade Roman city singda makoi gi yung gi thongnau hapagi maungumna nakoi gi leidiba numit ki position si fix oina leibani aduna nakoi gi solar panel singsi khara paikhatna 19 degree gi angle da thamgadabani 9A gi mahiroi sing aduna singtha bidraba 9F ke mahiroi nupi macha amana adumna hairakpa aduda 9A gi topper Natasha na hairei tamana nangna madu matau karamna khanglibano haide nangna kadai dagi tamlubano haiba asumna hanglakpada makoina usitpidaba mawong aduda tamana na basketball sanabadagi khanglakpani haina khummi aduga nakanda blackboard ta equation ama solve tawriba 9A gi nupi macha aduna hairei akse masigi equation si ai solve tawbu ngamdre kadaida lalibano haibado ai khangba ngamdre asumna hainaba aduda 9F ki nupi macha oruna asumna hairei aina khanbada nangidu Einstein gi equation du sizinnagadaba nate Planck's equation oina sizinnaraga solve tawgadabani asumna hairaga 9F ki nupi macha aduna chokka dusterga lauraga makoi gi equation adu solve tawbirami 9A gi nupi macha Natasha na makoina same saribu project aduda fix tawba napsinba yadre haiduna tawba aduda 9F ki nupa macha aduna mahaki pocket agi gam ama lauthoklaga masina nappa yabar yengo haiduna pirammi masigi tanja sida makoi gi oja wadia du changlaklaga kari kari tawraba pairibadu karino asumna hanglakpada 9F ki nupa macha aduna aigi ni sar aikoi gi cycle gi dukanda cycle tire puncture oibagi fotpada sizinabani sar wadiana 9F ki angang singa sida khara hanthana yengba mawong matauda hairei ai amade aigi timna national science fair gi damak project ama sem sabane mafam sida tawribasi cycle puncture oiba fotpanate yam phai nahakna tire puncture oibada kamdowna fotkani khanglibado get out asumna haibadagi 9F ki mahiroi singdo mafam adudagi thoglaki wadia gi wahi aduda 9F ki atis haribu nupa macha adu thamoi sokna mamai da ising chai sinduna kappa khangli masigi matungda amuk nongma 9A gi topper oiriba akse amadi 9F ki atis makoi ani school asigi library da funarame makoina funaba adu naina na khamdoi naina di mahaki anaba turret syndrome na maram oiraga pakatba thukatpa asiguma matamdana hena mahaki thagokpa gumbagi nungaitaba khonjal adu thoglakpa hele angang ani khanaba sidasu mahaki khonjal asi yamna kan thoklame staff room da changduna ising thaksinduna mahaki thoglakliba khonjal adu fajinabu honari wadiana hairei 9F ki angang singsi makoi mahiroi ama oibada matik chadaba fataba angang ngaktani wadia gi wafam sida nainana Mr. Wadia nahakna khalibadubu karino fataba mahiroi amata leite fatribase oja khaktani 9F amadi aigi marakta oiningba ma oisanu mado makhoiga aiga gi maraktani ai hojik lengdana makhoigi oja ama oina adum leiri aduga makhoisu aigi class adumak yauri asumna haiduna naina hogatuna thoglai aduga mathangi senda hotel amada naina gi maufa nupa ge birthday gi thoram ama pangthoknana bagi damak mahaki imung manung punna hotel amada laktuna famle hotel adugi mi aduna kari chaning bano kari pambano haina mathang hanglakpada naina da amuk hanglai naina di school gi amadi mahaki mahiroi singi dama khanbada wakal nungai fam khanglamde school da thokliba thaudok sing adu ning singlubada awabu wakal aduna naina gi nungai taba khonjel adu henna thoglai mahaki turret syndrome na maram oiraga thagok pagumbagi khonjel aduna hanglakliba adu khumbang ngamlamde masida hotel gi miduna kari sukhan kidana ba haiduna naina gi mapan oina achapot adu hairame naina gi thoglakliba khonjel aduna maram oiraga hotel adu da leiramba mi sing adu ngakladuna makhoi pumnamak naina da yengduna lei aduga naina ga mahaki mapaga naina gi thabak ki matangda wa khara sungangnari mapanade school gi thabak adu pamlamde naina nasu bank ki thabak ti ai supam pamde aina pambade mairoi singbu takpi tambibagi thabak asini haina khumlamai asumna wahi khara ngangnaraba matungda makhoigi birthday gi thorum adu harauna pangthoki aduga mathangi numita wadia amadi mahaki 9A gi team aduna national science fair gi damak sem sariba project adu oja singi mamangda utnanaba sem sari wadiana hauro haibadagi 9A gi topper aksena haiba haurai
नुमित की मंगाल सिना फोटोवोल्टेक मटेरियल दा येइबो मतमदा इलेक्ट्रिसिटी दा ट्रांसफॉर्म तवे सोलर सेल असी फोटोवोल्टेक इफेक्ट के प्रिंसिपल अदुदा युमफम ओइरगा सेमबने अखोई हौजिक अहानबदा मसिगी प्रैक्टिकल से हाना येंगलसी अदुगी मतुंगदा मसिगी प्रोजेक्ट असिगी मरमदा डिटेल्स तो अखोइना हाइजरकलगे असुमना हाइरगा मखोइगी प्रोजेक्ट अदु प्रैक्टिकल ओइना उतुना येंगनबा हौवे अदुगा अमुक मखा तारई मसिगी हेलोजन बल्ब असिना नुमितनि हाइना लौरसी नुमित की मंगाल सिना परपेंडिकुलर ओइना ग्लास असिदा येइबो मतमदा अखोइना मैक्सिमम ओइना एब्जॉर्ब तौबो उगने असुमना हाइरगा मखोइगी प्रैक्टिकल अदुबु येंगलिबा ओजासिंग अदुना खुबा खुदुना हराउबा नुंगाइबा फोंदोक्लमे मसिगी मतुंगदा प्रोजेक्ट अदु ngaihak mathau tawramlaba matung maikhu karaklaga auba khonjelga loinana pokhairake asigumba pakhatpa thukatpa thogdoksing asi thokpa matamda nainade mahaki Tourette syndrome na maram oiraga mahaki nungaitaba khonjel adu hena thoglakliba adune mikup asidasu khonjel adu hena thoglai pokhairakpa matau aduda wadia sungakladuna ai soikre amukta ngakpiyu haiduna oja singda hairami प्रिंसिपल अदुनसु करी लेबगे हाइबदो निंगथीना अमुक्तंग येंगो हाइरमलगा ओजासिंग अदु क्लास संगनकी ओजासिंग थोक्रबा मतुंगदा वादियाना 9A गी माइरोइ सिंग अदुदा करी तौरे हाइदुना येंगसिले अक्सेनसु कमदौना तौरिबनो खंगबा ngamde सर अइखोइना कायारक हना निंगथीना चेक तौरगा पांगथोकपनि सर करीसु अकाइबि यावखिद्रबनि असुमना हाइनारगा वादियाना कोयेंग येंगलकपदा पोखाइरकलिबा अदुगी मरकता 9F की अंगांग अमना पुरकपा साइकिल फोटपगिनि हाइबा पोसक अदु यावरमबा थेंगनकी मसिदगी वादियाना 9F की क्लास ता पोसक अदु पुदुना चंगलखी अदुगा वादियाना आर्टिस्ट हाइब अंगांग अदुदा मसिना हाकि नत्र हाइ नाइनाना कैदौरगे सार हाइना हंगलकपदा वादियाना मिस माथुर नाहक पाउसि ताबदा सोइदना नुंगाइबा फोकने सेंट नॉर्कर्स स्कूल असिगी चाउथोक चनिंगाइ ओइबा प्रोजेक्ट मचेत ताना काहेले नाहके ब्रिलियंट ओइबा महिरोइ सिंग असिना मसिगी दायित्व पुनमक पुगदबने मिस माथुर नाहकना हाइखिबदाइने फत्तबा महिरोइ अमता लेते हाइना असुमना हाइरगा अंगांग सिंग अदुदा अमुक ओनसिलगा वादियाना हाइरई प्रोजेक्ट असि काहेनबो होनबदा महाका लोइनना नखोइ कना कना यावई मसिदा अंगांग सिंग अदु मथंग मथंग तपना तपना लोइनमक हौगतनरई अदुगा अमुक मखा तारई मिस माथुर नाहके अंगांग सिंगसि यावदना अहांग क्लास ता ताकपी तंबीनबा सेम सारो स्कूल सिदा ngасina 9F के अरोइब नुमित ओइरनी आई प्रिंसिपल गा उनरगा वारी सागने असुमना हाइरमलगा थोके अदुगा प्रिंसिपल गी रूमदा नाइनासु कौदुना वारी सानरी प्रिंसिपल ना हाइरई था तरुक संगना मसिगी प्रोजेक्ट असि सेमनब होनरपनी अदुबो सेंट नॉर्कर्स स्कूल असिगे इकाई खुमननिंगाई ओइबा प्रोजेक्ट असि 9F न मरम ओइरगा पुंगमांग मांगनख्रे मखा ताना 9F से स्कूल सिदा थमनबगे मखोइगी अफबा मरम अमता हाइरउने मसिदा नाइनाना खुमलई सर सारना पाम्बा मखोइदा पिनिंगबा पनिशमेंट दो पिबियो अदुबो अंगांसिंग असि स्कूल असिदगिदि तानथोकपिगनो मखोइबो एग्जाम थाबा सिमतंगदि याहनबियो सर प्रिंसिपल ना हाइरई 9F की महिरोइसिंग असि एग्जाम पास तौबा ngamgani हाइनन हाकना आशा तौबरा मसिदा नाइनाना अइंगोंदा वाहंगदुगी पाउखुमदि लेते मसि एग्जाम खक्तगी वानते सर मसि मखोइगी फ्यूचर की दमंगनी सर वादियानादी 9F तानथोकिननबा यामना कन्ना हाय अदुबो नाइनाना ngang ओजा अमगे मरिक चुमलबो वाफम असिदा प्रिंसिपल अदु वाखन खरा खंथरखी अदुगा हाइरई फरे मखोइ एग्जाम पीबगे अयाबा अदुदी पीरगे अदुबो मखोइ एग्जाम यौद्रि फावा स्कूल असिदा लाकपा याररोय मखोइ स्कूल असिदगे तानथोए मखोइना मरम ओइरगा अतोप महिरोइसिंगदा फत्तबा इथिल पीननबा मरम ओइरे नाइनाना अइ ज्ञान ताजरे सर थैंक यू सर असुमना हाइरमलगा नाइना हौगतुना खोंगाप खरा थांगदुना थोकपा हौरकपदा प्रिंसिपल अदुन हाइरई मिस माथुर नाहक अफबा ओजा अमने नाहकना फत्तबा अंगांगसिंग ओइना थेंगनबने नंगे नाराल नते अइगिनी अइना मखोइबो नंगोंदा सिनखिबने 9F की महिरोइसिंग याउना अफबा ओजा अमगा लोइनना मांगखिबदा अइ थमोइ सोकना नुंगाइते प्रिंसिपल ना असुमना हाइरकपदा नाइनाना मपी इरा चेलुदुना मखोल तनिक तनिकना गुड डे सर हाइरमलगा थोके महाकना थोलकपदा क्लासरूम की मपानदा 9F की महिरोइसिंग अदु लेपतुना लेरमी नाइनाना मखोइदा हाइरई नखोइ एग्जाम दि पीबा यारने अंगांग नुपी मचा अदुना खुमलई थैंक यू मैम मैम अइखोइ ngasiदगे अयुक नुंगथेल नुमिदांग खाइदना कन्न होनबा हौरगे मैम अइ टाइम टेबल अमा सेमलगे मैम मसिदा नाइनाना हौजिक मदुगे कानबा लेत्रे नखोइ एग्जाम ममांगदा अमुक हना हानगुमना स्कूल सिदा लाकपा याररोय फरे एनीवे मखा ताना नखोइदा अइसे दरकार ओइरमगनि हाइबा अइ खन्थे
ऑल द बेस्ट असुमना हाइरमलगा नाइना चटकी अदुगा स्कूल असिगी मची अमदा लाक्लगा अवाब वाखलना मरम ओइरगा नाइनागी खोंजल अदु का हेना थोक्लके महाकना असुकवाना 9F की महिरोइसिंग असिना कयारखना फत्तब थबक तौरकपदा मखोइबो अफब लंबीदा लमजिंग ननबगीदमक इकाइबा अवाब कया थादोक्तुना मखोइगी मिसंगदा लैरखिबने महिरोइसिंग अदुनबो अफब ओइरबदी हाइदुना महाके टुरेट सिंड्रोमबु सिंगनदुना पुमनमक खांगलखिबा सिनफम असिदा अमकपो यावदुना चलिबा ओजा अमने मतम कुइना असुक वाना होनजरप मयामसी पुमनमक अरेंब ओइरे खलुबदा नाइना कपतुना मसागे अवाबसिंग असि खांजिननबा होनजरी मसा मतोमत वारौना ममाइदा फावा मकुटना थाजिंदुना खांगले नमित असिगी नुमिदांगदा महिरोइसिंग अदु मफम अमदा वाखल नुंगाइतना लैरी मखोइ ममित्तगी मपी इहौरई मखोइदा मंगाल अमा लाकपगुम तौई मखोइ वादी ngangnadana ममित तमक येंगनदुना ngasiदगी अफब लंबीदा खोंग थांगबा हौरसी हाइबा मतगुम मखोइ नुंगसीना कोंदुना मपी ताना कपले मसिगी मतुंग नोंगानबदा नाइना तौफम खंगदना माकी अवाब वाखलदो खरा मखै पोथाननबगीदमक मौपा नुपा अदुगा मफम अमदा लाक्तुना फमले ngaihak leiraga mapasu mafam aseda lai nainagi maufa nupadu mapa lakbadudha haugatuna mapagi manakta changsinduna wari sai mikop asimaktada nainagi 9F ki mairosing adu laklaga nainagi manaktamna sangsilai nainana karino khanduna kharadi angakpa oi adubo tuminna lei mairoi ani aduna mapi tana hairi mem aikhoina building mathak adudagi chegi aeroplane saduna langthakiba numito aikoi anigidi che aduda karimata idana ahangbo oina pahenkibani mem nahakna haikibado yam chumlame numituda aroiba chena duda aikhoina ikhidaba aduna phattabado aikoi anida loina duna adum leire mem nahakna aikhoida aikhoigi phattaba hinabi akiba mayamdo inana haikibado phattaba aranba akibado aingonda yauraga leire 9A gi mahiroi singumna aina kaidonungda afaba mahiroi ama oiba ngamlaroi aigi khwaidagi akiba ama hairagadi kanagumba amabu thajaba ngamdaba asini ai isana isa fawa thajaba ngamde mem nangna su aikhoibu thadokpiramle masi hairaga pocket tagi chegi aeroplane ama lauthorai aduga amuk makha tarai mem masi aigi rocket ni masi da aigi asoiba aranba fattaba akiba khudingmakto loina irabane aina masi paihallage adubo masigi rocket sigi painanaba lambi dudi khangdre mem nahakna aikhoida haikibado polistar na jahaz ki lambi tai haikibado atiyagi maramda ai khangde adubo aikhoigi prithvi gi laimai sidadi mem nahakna aigi polistar ne aikhoi khudingmaki polistar ne mem wafam asi hairaga jahaz ki sailor amade captain singna makhoigi lambi gi damak polistar yengba matamda thamba nainana makhoida takpi kiba khut thambagi mong adugumna makhoi pumnamak makhut thangatuna thammi pikliba angang sing asina mapi tana taujariba mong asida ngasai makai tuminna leiramba naina mahaki thamoidu makol thokanu yaraktre naina mamittagi mapi sintharai phamlambadagi tapna hogatlaga mahaki mairoi sing adubo nungsina konsinbi oja amaga mairoi singa leinariba fajakraba masat nungsi kraba mong matu adubo mafam aduda leiramliba mi sing aduna nungsina yengnarakhi nainabu oja ohenba pamdaba atopa thabakna hena pamjaba nainagi mapasu matausi ubada mapi tana kaple asoba thagi tolop khaktagi natana lamsida thamoi sengna kathoklaba afava oja amana phangba paisana leiba yadraba mapal naidraba nungaiba mikupsi ubada oja hairiba sinpham asigi matik mayaisi kayamuk yamna kanbage haibado mayek sengna khanglakhi masigi matungdagi makoi exam gi damak lairikta pukning changna honaba haurakhi school dagi makoi lakpagi ayaba adu pidrabanina nainana yumda oina angang singadubo thawai yauna takpi tambiba haurakhi masigi matungda nongma atis hariba angang nupa macha aduna thabak yauriba cycle workshop aduda makoi gi school aduge pion adu cycle nungsit hanba changlakhi maduda pion aduna exam su naksilagre nakoi science amadi maths ki exam ki question paper do pambra hanglami masigi matungda makoi puna lairik paduna leiringaida atis amadi kilam makoi anina exam ki question paper adu puduna lai aduga mahakna hai aikoi bu thaujan bire yengu mase hayengi exam ki question paper ne masida angang nupi macha amana hairi atis nangi koktubu wakal khanba ngamdraba karigino nangna masigi aranba thabak se tawridi atis na hairi aina tawribase ai itom takinate karigumba aikoi ne exam si fail oirbadi
Madam Nainasu, Ikaiban Nangadoribani, Nupi Macha Adunamo. Oh, Fajane, Minam Laga, question paper Huralaga, I coin a Matau Karamna, my Papa Ama Oigadoribano. Masigi Pausi, Madam Nainana Takrabadi, Kamdova, Atis Nakumlai. Kanana, Madam Naina the Haigadoribano. Aina Doribasibo, I Tom Takiro, I koi Kudung Makini. Masi, Madam Nainagi Suyauribani. Atis, Nahak Wakalamata Kanmangamdre. Asumna Hiram Laga, Mapam Asidage, Nupi Masadu, Toki, Atis na highway. Masima fell oirabani. Atis na, question paper Huranduna Purakliba Aduda, Mayam Dusu, Yaning Tabadage, Makoi Pumnamak Haugatuna, Toki. Matangi Nongan Baginumita, Exam the Pumpamadu Yauraduna, Makoi Singadu, exam hall the Pamladuna, Iba Hurame. Kanna, Ningtina Hona Kibana, 9FK Mahiroi Tara Mari Adugi Manunda, Tarani Toide, Yamna Nungaina, exam Adu Mayok Nerame. Aduga, Atis Amadikilam, Makoi Anidi, Lona Laura Kiba question paper Aduga, Manaram the Badagi, Makoi Ani Yangaduna, Wakal Wana lady. 9FK Rumasida, Invigilator Oina lady Bosasina, Wadiani. 9adi, 9A room the Oina Tabani. Asumna, Tongan ba subject singado, Nongma Nongmagi, Matang exam P Kibana, Nasiasi, exam ge Aroibinumini. Exam hall the gay, Angang Singado, Harau Centor Laga, Nainada, Oisanadu Yangale. Aduga Angang Amana Hairi. Ma'am, Kashuwarano, I koi loina pasta rani, Asumna Hairi. Nainana, Makoi Kanbada, Waramba Adu, Karamakai Harauze. Asumna, Numit Karani Hokraba Matung, Nasiasi, exam result Haidopanumini. Scholasige, notice porta, Angang Singadu, result Yangnari. Result Yangnam Badage, Atis Harib Angang Adu, Wa Amatangangdana, Tapna Togle. Aduga, Mamanaba Amada, Pastore Haina Hai. Aduga, 9FK, Uru Haribanupi Masa Sina, Topper Oire Haiduna, Nungaiva Fondoklame. 9FK Angang Singadu, exam pass Taurakpada, Makoi Haraunari. Ngaihak Lairaga, Kilam Laibo Udabaduda, Kilam Tire. Kilam di, Makoina Haraunariba Adugi Manaktagi, Kara Laptokna, Wangangdana, Ungduna Lady. Angang Singadu, Kilam Gimaung Ubada, Wakal Nuaitana, Sanction Bada, Kilam Nahiri. Kamaina Taurino Kandi. Aisu, pass Tauri Hari. Wahidu Tabada, Makoi Kana Lauduna, Haraunarame. Hauzikti, 9FK Mahiroi Sing Amatasitadana, exam pass Tauri. Masidagi Hendoktuna, Topper Suyaure. Matangi Senda, Wadia Amadi, Naina Yauna, Principal Girum the Wari Sanare, Wadiana Hari. 9F na, Jumnagi fast over the Natana, Topper Power Your Libasi, Masi, Makoina Kana Honaraga, pass Torpanate. Huralaga, pass Torpane. Scholasigi Pion, Siam Laldagi, 9FK Atis Samadi Kilam, Makoi Anida, Science Samadi Metski question paper adu, Lik Oikre. Nainanadi, Makoina Kaidong the Minam Loy. Makoina Kana Hona Zabadagi, Mai Adu, Fungjabani Hai. Adubo, Maki Wa Adu, Taramde. Principal Aduna, Hayengi Assembly da, Bomna Makanglani. Miss Matur, Bomna Makangle, Satkibayarani. Asumna Hairakpada, Naina Matur, Principal Rumdagi Toglaki. Mapanda Angang Singdo, Laidame. Atis na Hari, Ma'am, Aina Tasing na Hajari, Aikoina, question paper di Punky. Adubo, Aikoi, Minambadi Tokide. Aduga, Angang Nupi Masa Aduna Muk, Hari, Ma'am, Wakara di Haibio. Karigino, Ma'am na, Aikoi the Ngang Bidriba, Jay Bidriba Dubo, Masida, Nainana, Aikangi, Nakoi Kanamatana, Minamba Tabak Tokide Haiba, Nupa Masa Amanamo, Ma'am, Aikoi se, Nahake, Ahanba Mahiro Naktani, Asumna Hairakpada, Nainana Makoibo, Nungsi na Konbiri. Matangi Sinda, Wadia Amadi Maki, 9A Mahiroi Aksega, Makoi Ani, Wari Sanari, Wadiana Hai. 9F Fatara Mahiroi Singamaram Oiraga, Masigi Jahisigi Oina, Aikoina, National Science Fair da, participate to Wangamdre, Adugamuk Aksena Hari. Adubusar, Hosiki, Aikoki Asoba Mai Papa Amadi Oire, Pumna Maxigi Matunda Hosiki, Aikoina, 9F School Sidagi, Tantokre, Wadiana, Kari, Aikoina, Hoisar, Aikangi, Maduna Trasarna Pamlise. Madu Aina, Pangtokresar, Aina Pion, Shamlan Targa, 9FK at the Samadi Kilamda, Aranba question paper, Bisinbani. Madu Oirabadi, Makoina Aranba and searching Adu Parani, Aduga, Fel Oirani Kalubani. Adubo, Hiena Paba Moire, Bumnamak Oiraba Sohziki Makoi, Sen Norcas, Scholasidagi, Tantokre, Aduga Aroibada Sar, Prefect Vese, 9A the Adum Lakini, Aina Wasatun Hirisini, Matangi Jahida di Aikoina, National Science Fair so, Yawu Fanglanisar. Asumna Hiram Laga, Akse class Yawa Chunky, Wadia, Wakal Kanduna Lehui. Matangi Nongan Bada, Ozasing Yauna, Mahiroi Sing Sunatinba Mamangda, Principal na Wangang Lei, 9FK Mahiroi Singna, Tauriba Sing Si, Lokat from Amata Yaudre,
ꯑꯩꯈꯣꯏꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯦ 9FC ꯁꯦꯟ ꯅꯣꯔꯀꯁ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯃꯈꯥ ꯇꯥꯕ ꯋꯥꯔꯦꯞꯁꯤꯡꯗꯨ ꯃꯤꯁꯇꯔ ꯋꯥꯗꯤꯌꯥꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯅꯕ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯅꯤ ꯈꯜꯂꯨꯕꯗ 9Fꯀꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯞꯇꯨꯅ ꯈꯥꯡꯂꯦ ꯑꯗꯨꯒ ꯋꯥꯗꯤꯌꯥꯅ ꯑꯃꯨꯛ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯑꯩꯅ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯈꯟꯈꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕ ꯑꯃꯅꯤ ꯍꯥꯏꯅ ꯉꯁꯤꯗꯤ ꯑꯩꯅ ꯆꯍꯤ 10 ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯂꯥꯛꯄꯁꯤꯗ ꯑꯩꯅ ꯈꯪꯂꯛꯂꯦ ꯃꯁꯤ ꯑꯔꯥꯏꯕ ꯁꯤꯟꯐꯝ ꯑꯃ ꯅꯠꯇꯦ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯥꯟꯅ ꯇꯥꯛꯁꯤꯟꯈꯤꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯥꯔꯛ ꯑꯗꯨ ꯀꯛꯀꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯥꯟꯅ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯂꯥꯟꯅ ꯇꯥꯛꯁꯤꯟꯈꯤꯕ ꯃꯇꯝꯗ ꯑꯣꯖꯥꯗꯨꯒꯤ ꯃꯥꯔꯛ ꯀꯛꯂꯣꯏ ꯇꯥꯛꯄꯤꯕꯗꯤ ꯌꯥꯝꯅ ꯂꯥꯏ ꯑꯗꯨꯒ ꯃꯈꯣꯏꯗ ꯈꯪꯍꯟꯕ ꯍꯩꯍꯟꯕꯗꯤ ꯌꯥꯝꯅ ꯂꯨꯏ ꯑꯩꯅ ꯄꯤꯌꯣꯟ ꯁ꯭ꯌꯥꯝꯂꯥꯟꯗ ꯑꯔꯥꯟꯕ ꯀꯣꯏꯁꯟ ꯄꯦꯄꯔ ꯑꯗꯨ ꯂꯤꯛ ꯑꯣꯏꯍꯟꯈꯤꯕꯅꯤ 9Fꯅ ꯑꯔꯥꯟꯕ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨꯒꯤ ꯑꯟꯁꯔ ꯑꯗꯨ ꯄꯥꯔꯒ ꯐꯦꯜ ꯑꯣꯏꯅꯅꯕ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯐꯦꯜ ꯑꯣꯏꯗ꯭ꯔꯦ ꯑꯩꯅ ꯃꯈꯣꯏꯕꯨ ꯐꯦꯜ ꯑꯣꯏꯍꯟꯕ ꯄꯥꯝꯈꯤꯕꯅꯤ ꯃꯤꯁ ꯃꯥꯊꯨꯔ 9Fꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯖꯇ ꯑꯃꯨꯛꯇ ꯀꯥꯈꯠꯄꯤꯔꯛꯎ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯩꯅꯥꯒ ꯂꯣꯏꯅꯅ ꯑꯉꯥꯡꯁꯤꯡꯗꯨ ꯁ꯭ꯇꯦꯖꯇ ꯀꯥꯈꯠꯇꯨꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯗꯤꯌꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯉꯝꯕ ꯑꯣꯖꯥ ꯈꯔ ꯂꯩ ꯃꯈꯣꯏꯗꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯈꯪꯍꯟꯕ ꯍꯩꯍꯟꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯍꯥꯏꯕꯁꯤ ꯑꯔꯨꯕ ꯑꯃ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯋꯥꯗꯤꯌꯥꯅ ꯅꯩꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯄ꯭ꯔꯤꯐꯦꯛ ꯕꯦꯁ ꯑꯅꯤ ꯄꯤꯔꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯌꯨ ꯍꯥꯏ ꯅꯩꯅꯥꯅ ꯕꯦꯁ ꯑꯗꯨ ꯂꯧꯗ꯭ꯔꯤꯉꯩꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯊꯝꯃꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅꯁꯨ ꯂꯧꯁꯤꯜꯂꯨ ꯍꯥꯏꯕ ꯏꯪꯒꯤꯠꯇ ꯃꯉꯛ ꯅꯣꯝꯂꯛꯏ ꯃꯁꯤꯗꯒꯤ ꯅꯩꯅꯥꯅ ꯕꯦꯁ ꯑꯗꯨ ꯂꯧꯗꯨꯅ ꯇꯣꯄꯔ ꯑꯣꯏꯔꯛꯂꯤꯕ ꯃꯍꯥꯛꯀꯤ 9Fꯀꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯕꯦꯁ ꯑꯅꯤ ꯑꯗꯨ ꯊꯦꯠꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯅꯔꯤ ꯃꯇꯝ ꯀꯨꯏꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯒꯤ ꯃꯍꯩꯅ ꯃꯤꯀꯨꯞꯁꯤꯒꯤ ꯑꯍꯧꯕ ꯈꯨꯕꯥꯛ ꯃꯈꯣꯜꯁꯤꯅ ꯇꯨꯖꯨꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯍꯧꯕ ꯈꯨꯕꯥꯛ ꯃꯈꯣꯜ ꯃꯔꯛ ꯑꯁꯤꯗ ꯋꯥꯗꯤꯌꯥꯅ ꯅꯩꯅꯥꯗ ꯍꯥꯏꯔꯛꯏ ꯃꯤꯁ ꯃꯥꯊꯨꯔ ꯅꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯐꯠꯇꯕ ꯃꯍꯩꯔꯣꯏ ꯑꯃꯠꯇ ꯂꯩꯇꯦ ꯐꯠꯇ꯭ꯔꯤꯕꯁꯦ ꯑꯣꯖꯥ ꯈꯛꯇꯅꯤ ꯑꯗꯨꯒ ꯃꯤꯀꯨꯞꯁꯤꯗ ꯅꯩꯅꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯐꯥꯎꯕ ꯅꯨꯡꯉꯥꯏꯕꯁꯤꯅ ꯃꯉꯣꯟꯗꯗꯤ ꯈꯨꯕꯥꯛ ꯃꯈꯣꯜ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯔꯝꯃꯤ ꯃꯇꯥꯡꯁꯤꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯋꯥꯗꯤꯌꯥꯗꯨ ꯊꯣꯛꯈꯤ 9Aꯒꯤ ꯍꯥꯟꯅꯒꯤ ꯇꯣꯄꯔ ꯑꯛꯁꯦꯅ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯏ ꯑꯗꯨꯒ ꯃꯤꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯤꯐꯦꯛ ꯕꯦꯁ ꯑꯗꯨ ꯋꯥꯗꯤꯌꯥꯗ ꯈꯨꯠꯁꯤꯟꯅꯔꯝꯃꯤ ꯋꯥꯗꯤꯌꯥꯁꯨ ꯃꯍꯥꯛꯀꯤ ꯃꯤꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯌꯥꯔꯛꯇꯦ ꯁꯤꯟꯊꯔꯛꯏ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯩꯅꯥꯒ ꯋꯥꯗꯤꯌꯥꯒ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯩꯅꯥꯅ ꯍꯥꯏ ꯁꯥꯔ ꯍꯧꯖꯤꯛ ꯃꯄꯨꯡ ꯐꯥꯅ ꯁ꯭ꯀꯣꯔ ꯇꯧꯔꯦ ꯍꯥꯏꯅ ꯑꯩꯅ ꯂꯧꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯁꯥꯏꯟꯁ ꯐꯦꯌꯔꯒꯤ ꯍꯦꯠ ꯇ꯭ꯔꯤꯛ ꯇꯝꯒꯗꯕ ꯋꯥꯠꯂꯤ ꯁꯥꯔ ꯑꯁꯨꯝꯅ ꯍꯥꯏꯔꯒ 9A ꯑꯃꯗꯤ 9Fꯀꯤ ꯃꯍꯩꯔꯣꯏꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯅꯩꯅꯥꯅ ꯂꯝꯖꯤꯡꯗꯨꯅ ꯅꯦꯁꯅꯦꯜ ꯁꯥꯏꯟꯁ ꯐꯦꯌꯔꯒꯤꯗꯃꯛ ꯄꯥꯏꯈꯠꯂꯤꯕ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯋꯥꯗꯤꯌꯥꯗ ꯌꯦꯡꯍꯜꯂꯤ ꯅꯩꯅꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕ ꯉꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯋꯥꯗꯤꯌꯥꯒꯤ ꯋꯥꯈꯜꯗ ꯑꯍꯣꯡꯕ ꯂꯥꯛꯂꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯩꯅꯥꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯁꯦꯟ ꯅꯣꯔꯀꯁ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯅꯦꯁꯅꯦꯜ ꯁꯥꯏꯟꯁ ꯐꯦꯌꯔꯒꯤ ꯃꯅꯥꯁꯨ ꯐꯪꯂꯝꯃꯤ ꯅꯩꯅꯥꯒꯤ ꯍꯣꯠꯅꯖꯃꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯣꯖꯥꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎꯅ ꯂꯣꯏꯅꯕ ꯍꯧꯔꯛꯈꯤ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯩ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕ ꯍꯣꯠꯅꯩ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯝ ꯑꯁꯤ ꯍꯧꯈꯤꯕꯅ ꯃꯇꯝ ꯑꯃꯒꯤ ꯆꯪ ꯆꯪ ꯂꯥꯎꯅ ꯄꯥꯡꯒꯜ ꯀꯟꯅ ꯂꯩꯔꯝꯕ ꯃꯇꯝ ꯄꯨꯝꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯈꯟꯖꯕ ꯅꯩꯅꯥ ꯃꯥꯊꯨꯔ ꯉꯁꯤꯗꯤ ꯁꯦꯟ ꯅꯣꯔꯀꯁ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃ ꯑꯣꯏꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯉꯁꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯊꯥꯗꯣꯛꯄ ꯅꯨꯃꯤꯠꯅꯤ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯆꯍꯤ 15ꯒꯤ ꯃꯇꯝ ꯍꯧꯈꯤꯕꯅ ꯉꯁꯤꯗꯤ ꯅꯩꯅꯥ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯃꯍꯥꯛ ꯆꯩꯁꯨꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯆꯠꯂꯦ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔ ꯅꯤꯡꯁꯤꯡꯂꯕ ꯃꯇꯨꯡ ꯀꯥ ꯑꯗꯨꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯣꯡ ꯊꯥꯡꯗꯣꯔꯛꯏ ꯁ꯭ꯀꯨꯜ ꯑꯁꯤꯒ ꯀꯥꯏꯅꯕꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯨꯗꯣꯜꯄꯣꯠ ꯄꯤꯗꯨꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯅꯩꯅꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯅꯩꯅꯥꯅ ꯆꯩꯁꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤꯗꯤ ꯇꯝꯕ ꯂꯣꯏꯈ꯭ꯔꯕ ꯅꯩꯅꯥꯅ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯔꯤꯇꯤꯌꯔ ꯇꯧꯔꯅꯤ ꯇꯥꯕꯗ ꯅꯩꯅꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯂꯥꯛꯂꯤꯕ ꯃꯇꯝ ꯑꯃꯒꯤ 9Fꯀꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯈꯨꯗꯣꯜꯄꯣꯠ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯅꯩꯅꯥꯅ ꯎꯏ ꯍꯔꯥꯎꯅ ꯌꯦꯡꯅꯩ ꯉꯁꯤꯗꯤ ꯃꯈꯣꯏ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯔꯦ ꯐꯤल्म ꯑꯁꯤꯗ ꯃꯁꯛ ꯈꯪꯅꯅꯕꯒꯤꯗꯃꯛ ꯃꯇꯝ ꯑꯃꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯛꯇꯝ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯄꯨꯡ ꯐꯥꯔꯕ ꯁꯛꯇꯝ ꯑꯁꯤꯒ ꯄꯨꯟꯅ ꯎꯠꯇꯨꯅ ꯑꯌꯦꯡꯕꯁꯤꯡꯗ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯤ ꯅꯩꯅꯥꯅꯁꯨ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯤꯀꯨꯞꯇꯨꯗ ꯅꯤꯡꯁꯤꯡꯂꯛꯏ ꯅꯩꯅꯥꯒꯤ
wak haiba khonjel adu matang asida thoklakladuna nungairaba film asi matang asida loisinki film asigi ahanba sinmaktada uliba si Rani Mukherjee film asidana Naina Mathur mahangna school gi oja oinanabagi interview yaunanabagi damak school amagi berenda da famladuna interview gi matam ngairi school adugi pion aduna changlaklaga Naina Mathur da madam sarna manungda changla o hairei asumna hairam Naina Mathur interview pangthokliba ka aduda changlai leiramliba principal aduna Miss Naina Mathur pambiu aduga mahaki document adu yenglaga double bay amadi MSc tabada yamna nungai Naina Mathur na thank you sir hairga mahaki anaba amakhak leibaduna maram oiraga thagokpagumbagi mawongda yamna nungai taba khonjal amakhak hek thoglakpadu tanja adudasu mahaki wak haiba khonjal adu thoglai leiramliba oja sing aduna mahaki thoglakliba khonjal adu tabada angakpa ama oike munna yengnai aduga principal aduna thagokpadu fananaba ising si khara thaksin gera hairei Naina Mathurna aigi si thagokpa nate sir ai Tourette syndrome na nabani oja sing adugi maraktagi hanglai Tourette syndrome hairibasi kari syndrome no masi neurological condition ni mem kari gumba matamda brain ga pau fauna dabadagi isada thukat hanba khangsing chingbagi mawongsi thogan bane ado masidi matau karamna leban gane sir masi leban nanabu upaide amata leite sir aina akiba ikaibu pokko matamdana khara hena masi tawrakane haujik tawriba sigumna adudi nangna tumba matamdasu nangi masigi khonjel si hek thokpra thokte sir aina tumba matamdadi aigi brain su tumlaga potharaga leibanina ado masinadi nangi chaba thakpa matamdadi nungai taba amata thogandabra ai adum ngamnana bu honai mem aduga principal aduna hairei phare Miss Naina aikhoina nangbu kawraklage okay thank you sir asumna hairaga Naina su hauguttuna khongkap khara thangduna thokpa horakpada oja amana hairei Miss Mathur yam chamna ai wafam amata haijage nang kaisu nungai taba tawgunuko nangonda ojagi thabak phangba haibasi khara luna thokani masi natrabasu nang atopa thabak mayam ama try tawbu yai aigi wafam sinang bab taramlani khale wafam asida Naina Mathurna nokphet tawraga sir nakhoida ai karigumba amata hangjaba yagadra yai kaisu kaidi hang sir nakhoi hana mamangda Tourette syndrome gi maramda khanglabra khangde Tourette syndrome gi maramda aikhoi karimata hana khangde ado haujikti khangbirabra aikhoi haujikti masigi maramda nangna haibadagi khangle adudi aina karigumba anaubo loksing khara principal amadi maru oiba mi singda tambiba takpiba ngamlagadi angang singdi aina yamna laina manage toba soidana ngamgani sir thank you asumna hairamlaga Naina Mathur mapam asidagi chatki masigi matungda pause singda hablakpa thengnabadagi atokpa school amada amok interview yauki leiramlibu oja aduna nangi thagokku manba auba khonjal ama hek thokpa asida angang singna noksilakani asumna haiduna school adudagi su mahakpu oja oibagi ayaba adu pirakide asumna ojagi sinfambu thawai tajaba mairoi singidamak thawai kathokke khanba Naina Mathurna mathang lepa leitana chahi manga chupna tongan ba school tarani panda oja oinana bagidamak interview yaurubada Tourette syndrome na maram oiraga maki thagokpagi mawongda amuk lawbagi khonjal aduna maram oiraga school tarani pan makna Naina Mathurbu reject tawraki aduga sinnasi Naina Mathurna angang oiringai matamda school da class yauringai gi sinda amuk ulai ojana lairik taklingai da mahaki wak haibagi khonjal adu thoglakpada atai angang sing aduna noksile oja aduna su lairik taklingai da ayamba matamda langleba karigino haiduna Naina bu chaiduna lepkhat hale masigi matungda phammo haina phamalaga lairik takpudu amuk makha chathai ngayak leiraga amuk lairik taklingai da mahaki khonjal adu thoglai angang sing aduna su mahaki thoglakliba khonjal adu bu matau tamduna noksilame Naina gi oiriba mong asida school adugi principal na Naina gi mama bu kouduna Naina gi magi oiriba mong sida atai angang singa lairik tamina baibasi kharalui mahak na maram oiraga atai angang singda su apan ba yamna ohele atopa khara tongan ba school amada mahak bu tamhan bagi tangai fade asumna haiduna living certificate piduna matam chupagi oina school adudagi tanthok piraki masabu school aduda tamba yararoi haiduna matam pumbagi oina tanthok pirakpada Naina gi mama adu mamittagi mapi tana machabu puduna yumda halaki
ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯍꯣꯇꯦꯜ ꯑꯃꯗ ꯅꯥꯏꯅꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯥꯒ ꯄꯨꯟꯅ ꯂꯥꯛꯂꯤ ꯍꯣꯇꯦꯜ ꯑꯗꯨꯗꯁꯨ ꯅꯥꯏꯅꯥꯒꯤ ꯋꯛ ꯋꯛ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯣꯛꯂꯛꯏ ꯃꯗꯨꯗ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯅꯩ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯟꯗꯅꯕ ꯍꯥꯏꯗꯨꯅ ꯆꯣꯀ꯭ꯂꯦꯠ ꯍꯥꯏꯕ ꯃꯥꯟꯅꯅꯕ ꯃꯄꯥꯅ ꯆꯣꯀ꯭ꯂꯦꯠꯀꯤ ꯀꯦꯛꯁꯨ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯍꯥꯏ ꯁꯤꯟ ꯑꯁꯤ ꯂꯣꯏꯔꯗꯨꯅ ꯅꯥꯏꯅꯥꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯎꯠꯂꯤ ꯁꯤꯟ ꯑꯁꯤꯗ ꯅꯥꯏꯅꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯄꯥꯅ ꯍꯥꯏ ꯅꯥꯏꯅꯥꯁꯤ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯍꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯃꯥꯅ ꯈꯨꯝꯃꯤ ꯅꯥꯏꯅꯥꯁꯤ ꯃꯌꯥꯝꯅ ꯇꯝꯅꯔꯤꯕ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯁ꯭ꯀꯨꯜꯗ ꯇꯝꯕꯒꯤ ꯇꯉꯥꯏ ꯐꯗꯦ ꯃꯍꯥꯛꯁꯨ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃꯅꯤ ꯃꯍꯥꯛ ꯅꯣꯔꯃꯦꯜ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯉꯥꯡꯅꯕꯁꯤ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯈꯟꯕꯗ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯁꯤ ꯋꯥꯈꯜ ꯋꯥꯖꯔꯦ ꯈꯟꯗꯨꯅ ꯅꯥꯏꯅꯥ ꯀꯞꯇꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯋꯛ ꯋꯛ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯣꯛꯂꯛꯄꯗ ꯃꯌꯥꯗ ꯇꯤꯁꯨ ꯄꯦꯄꯔ ꯅꯝꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯣꯛꯂꯛꯇꯅꯕ ꯀꯞꯇꯨꯅ ꯈꯥꯡꯖꯔꯝꯃꯤ ꯄꯤꯛꯂꯤꯕꯤ ꯅꯧꯖꯔꯤꯕꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯅꯥꯏꯅꯥ ꯁ꯭ꯀꯨꯜꯗ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯇꯣꯉꯥꯟꯅ ꯎꯕꯤꯕ ꯂꯛꯅꯕꯤꯕ ꯏꯟꯊꯣꯛꯄꯤꯕ ꯑꯗꯨꯗ ꯅꯥꯏꯅꯥ ꯑꯆꯧꯕ ꯑꯋꯥꯕ ꯂꯥꯟꯊꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯂꯛꯈꯤ ꯅꯥꯏꯅꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯁꯤꯟ ꯑꯁꯤ ꯂꯣꯏꯔꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯥꯏꯅꯥꯒꯤ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯃꯄꯥꯅ ꯄꯣꯀꯦꯠꯇꯒꯤ ꯂꯧꯊꯣꯛꯂꯒ ꯅꯥꯏꯅꯥꯗ ꯆꯦ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏ ꯕꯦꯡꯛꯇ ꯊꯕꯛ ꯇꯧꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛ ꯕꯦꯡꯛ ꯑꯗꯨꯗ ꯊꯕꯛ ꯇꯧꯅꯅꯕꯒꯤ ꯑꯣꯐꯔ ꯄꯤꯔꯛꯄꯅꯤ ꯃꯗꯨ ꯍꯥꯡꯗꯣꯛꯂꯒ ꯄꯥꯔꯒ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯅꯥꯏꯅꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯄꯗ ꯅꯥꯏꯅꯥꯅ ꯕꯦꯡꯛꯀꯤ ꯊꯕꯛ ꯑꯗꯨ ꯄꯥꯝꯗꯕꯒꯤ ꯃꯇꯧ ꯎꯠꯂꯛꯄꯗꯨꯗ ꯃꯄꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯥꯏꯅꯥ ꯃꯗꯨ ꯊꯕꯛ ꯅꯠꯇꯦ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯁꯨꯝ ꯇꯧꯒꯗꯕꯅꯤ ꯃꯄꯥꯒꯤ ꯋꯥꯐꯝꯁꯤꯗ ꯅꯥꯏꯅꯥꯅ ꯑꯩ ꯊꯕꯛ ꯄꯥꯝꯃꯤ ꯑꯣꯖꯥꯒꯤ ꯊꯕꯛ ꯊꯤꯅꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯃꯇꯝ ꯈꯔ ꯗꯔꯀꯥꯔ ꯑꯣꯏ ꯅꯍꯥꯛꯅ ꯑꯣꯖꯥ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯆꯍꯤ 5 ꯁꯨꯔꯦ ꯅꯍꯥꯛꯀꯤ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯃꯄꯥꯅ ꯍꯥꯏꯕ ꯍꯧꯔꯛꯄꯗ ꯅꯥꯏꯅꯥꯗꯨ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯇꯣꯛꯂꯒ ꯇꯜ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯇꯜ ꯍꯧꯅꯅꯕꯒꯤꯗꯃꯛ ꯌꯥꯝ ꯇꯣꯠꯂꯤ ꯃꯄꯥꯗꯨ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯅꯥꯏꯅꯥ ꯃꯁꯤ ꯑꯃꯨꯛꯇꯗꯤ ꯄꯥꯔꯒ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯆꯦꯗꯨ ꯄꯤꯕꯗ ꯅꯥꯏꯅꯥꯅ ꯑꯩ ꯈꯨꯠꯁꯤ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯀꯣꯟꯅ ꯇꯞꯅ ꯄꯥꯔꯒꯦ ꯍꯥꯏꯔꯛꯏ ꯅꯥꯏꯅꯥꯅ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕꯅ ꯑꯇꯩ ꯊꯕꯛ ꯑꯃꯇ ꯇꯧ ꯍꯥꯏꯕ ꯌꯥꯗꯕꯗꯨꯗ ꯃꯄꯥꯅ ꯍꯪꯂꯛꯏ ꯅꯪꯅ ꯑꯣꯖꯥ ꯑꯣꯏꯕ ꯄꯥꯝꯂꯤꯕꯗꯨꯕꯨ ꯑꯣꯖꯥ ꯑꯃꯅ ꯊꯥ ꯑꯃꯗ ꯃꯥꯒꯤ ꯁꯦꯂꯔꯤꯁꯤ ꯂꯨꯄꯥ ꯀꯌꯥꯕꯨ ꯐꯪꯕꯒꯦ ꯃꯄꯥꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯅꯥꯏꯅꯥꯅ ꯗꯦꯗ ꯅꯍꯥꯛꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯣꯖꯥ ꯑꯃꯠꯇ ꯂꯩꯈꯤꯗꯕ꯭ꯔꯥ ꯀꯔꯤꯒꯤ ꯂꯩꯇꯅꯤ ꯂꯩ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯣꯖꯥꯗꯨ ꯅꯤꯡꯁꯤꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯦꯂꯔꯤꯗꯨ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯃꯆꯥꯅꯨꯄꯤ ꯅꯥꯏꯅꯥꯒꯤ ꯂꯨꯔꯕ ꯐꯖꯈ꯭ꯔꯕ ꯋꯥꯍꯪ ꯑꯁꯤꯗ ꯃꯄꯥꯗꯨ ꯈꯨꯝꯐꯝ ꯂꯩꯇꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯅꯥꯏꯅꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯁꯦꯂꯔꯤ ꯈꯛꯇꯒꯤ ꯅꯠꯇꯅ ꯃꯁꯤꯗ ꯑꯣꯖꯥ ꯑꯃꯅ ꯐꯪꯂꯤꯕ ꯅꯨꯡꯉꯥꯏꯕꯁꯦ ꯅꯍꯥꯛꯅ ꯀꯩꯗꯧꯉꯩꯗ ꯈꯪꯂꯣꯏ ꯑꯩ ꯈꯪꯉꯤ ꯑꯗꯨꯒ MSc ꯕꯦꯠ ꯑꯃꯅ ꯌꯨꯝꯗ ꯀꯥꯔꯇꯨꯟ ꯄꯤꯛꯆꯔ ꯌꯦꯛꯇꯨꯅ ꯀꯔꯤꯒꯤ ꯑꯔꯦꯝꯕꯗ ꯂꯩꯔꯤꯅꯣ ꯃꯄꯥꯅ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯅꯥꯏꯅꯥꯒꯤ ꯃꯧꯄꯥꯅꯨꯄꯥꯅ ꯁꯦꯟ ꯅꯣꯔꯀꯔꯁꯇꯒꯤ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯦꯟ ꯅꯣꯔꯀꯔꯁ ꯄꯜꯂꯛꯄꯗꯨꯗ ꯃꯍꯥꯛꯅ ꯑꯣꯖꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯔꯨꯕ ꯑꯗꯨꯒꯤ ꯈꯟꯕꯒꯤ ꯐꯣꯟ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯊꯤꯟꯊꯗꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯏ ꯍꯣꯏ ꯁꯥꯔ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯁꯥꯔ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏꯕꯤꯔꯕꯅꯣ ꯑꯣ ꯍꯪꯆꯤꯠ ꯄꯨꯡ 11ꯗ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯁꯥꯔ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯅꯥꯏꯅꯥꯒꯤ ꯃꯧꯄꯥꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯂꯛꯏ ꯃꯁꯤꯗ ꯅꯥꯏꯅꯥ ꯃꯥꯊꯨꯔꯅ ꯑꯩ ꯊꯕꯛ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯃꯥ ꯑꯃꯗꯤ ꯃꯧꯄꯥꯕꯨ ꯍꯔꯥꯎꯅ ꯀꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩ ꯊꯕꯛ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯈꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯄꯥꯗꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁ꯭ꯀꯨꯜꯗꯒꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯥꯏꯅꯥ ꯁꯦꯟ ꯅꯣꯔꯀꯔꯁ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛꯅ ꯆꯍꯤ 5 ꯆꯨꯞꯅ ꯇꯥꯟꯅꯖꯔꯛꯄ ꯁꯤꯟꯐꯝ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯐꯝ ꯆꯪꯐꯝꯃꯛꯇꯗ ꯂꯩꯔꯤꯕ ꯃꯨꯔꯇꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯒ ꯋꯥꯔꯤ ꯁꯥꯔꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯃꯤꯁ ꯃꯥꯊꯨꯔ ꯅꯍꯥꯛꯀꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯁꯤ ꯑꯦꯛꯁꯂꯦꯟꯅꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯊꯧꯅꯥ ꯑꯗꯨꯕꯨꯁꯨ ꯑꯩꯅ ꯊꯥꯒꯠꯂꯤ ꯅꯍꯥꯛꯄꯨ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯤꯔꯕꯅꯤ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯅꯍꯥꯛ ꯖꯣꯏꯟ ꯇꯧꯕ ꯌꯥꯔꯅꯤ ꯅꯍꯥꯛ ꯇꯨꯔꯦꯠ ꯁꯤꯟꯗ꯭ꯔꯣꯝ ꯂꯩꯀꯣ ꯍꯣꯏ ꯁꯥꯔ ꯑꯩꯅ ꯈꯪꯕ ꯄꯥꯝꯂꯤꯕꯁꯤ ꯅꯍꯥꯛꯅ ꯍꯥꯏꯈꯤꯕꯗ ꯅꯍꯥꯛꯁꯤ ꯁ꯭ꯀꯨꯜ 19ꯗ ꯑꯣꯖꯥ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯅꯣꯔꯀꯔꯁ ꯁ꯭ꯀꯨꯜ ꯑꯁꯤ ꯐꯥꯎꯕꯅ ꯅꯍꯥꯛꯄꯨ 5ꯔꯛ ꯔꯤꯖꯦꯛ ꯇꯧꯈꯤ ꯑꯩ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤ ꯅꯪꯒꯤ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨꯗ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯑꯣꯖꯥ ꯑꯃ ꯑꯣꯏꯕ ꯄꯥꯝꯂꯤꯕꯅꯣ ꯁꯥꯔ
अदुगी चेयर अदुगी दमक्तनी असुमना नाइनाना खुमलकपा अदुदा प्रिंसिपल अदुना नाहक प्रिंसिपल ओइब पाम्ब्रा हाइना हंगलई नते सर स्कूल तरा निपान अइबो ओजा ओइबगी रिजेक्ट तौरखिबा अदुगुमना अइना लाइरिक तमनिंगै माहिरोय अमा ओइरिंगै मतमदसु अइगी टुरेट सिंड्रोम असिन मरम ओइरगा स्कूल तरा निथोइना अइबो तांथोक पिरके तरा हुमदोय सुबो ओइना लाइबक फबदगे अइ स्कूल असिदा तंबगी अयाबा फंके अदुगा ngasiना ओजा अमा ओइबा पाम्बगी दमक अइ सारगी मांगदा फमनरे मरमदे अइना स्कूल असिदा माहिरोय अमा ओइरिंगै मतमदा चही 19 गी ममांगदा सारगी चेयर अदुदा मिस्टर खान कोवा ओजा अमना फमलमे महांगना अइगे पुनसिगी ख्वाइदगी चावबा परा अमा अइंगोंदा तंबिरमे नाइनाना वफम असि हाइरगा हौखिबा वारी मतेक अमा प्रिंसिपल अदुदा लिरई नुमित्तु स्कूल की फंक्शन अमा तौबु नुमितने माहिरोय खरना परफॉर्मेंस शो अमा उलअमे मदुगी शो अदुदा माहिरोय अमना वांगांगनिङै डायलॉग तौरिङैदा अइगी थागोकु मानबा खोंजेल अदु कन्ना थोगलके मदुदगी वांगांगलिबा माहिरोय अदु महाकना शो अदुदा ngangadaba wa adu kaukthoktuna latki madudagi शो अदु लोइरबा मतुंगदा मिस्टर खान सारना माइक्रोफोन पाइदुना हौजिक डायलॉग तौरिङै मनुंगदा लांगलिबा लाउरक्लिबा अंगांदु कनानो स्टेज असिदा थोगलउ हाइना कौथोरके मदुदगी ओजा अदुना करी हाइरक्कदगे खंदुना यामना कीना अइ स्टेज ता थोके स्टेज ता थोकपा अदुदसु अइगी खोंजल अदु अदुम थोगलके अदुगा हाइरई नंगी नमिंग करी कवि नाइना माथुर कवि सर नंगी थागोकपगी खोंजल अदु थोगनगनो अइ ngमोय सर करीगी ngमलोइदोइनो सर अइ टुरेट सिंड्रोम ना नाबनी सर अइ नंगना हाइरिबा अनाबा अदुगी मरमदा हाना अमुक्ता ताद्रि सर मसी न्यूरोलॉजिकल प्रॉब्लम अमनी सर अमुक अमुक अइंगोंदा मैना चिंगबदौना तौबनी सर अदुदी नंगी खोंजल दु थोकु मतमदा अतोप्पा छात्र सिंगनदी नंगोंदा करी तौरई अइगी इतौसिदा मखोइना अइगी इतौ तमलगा नोक्सिनबिरई सर अदुगा ओजा सिंगनदी नंगोंदा करी तौई ओजा सिंगनदी अइबु क्लास तगी मपांदा तांथोक्तुना थंबी सर अदुदी हायो नंगी दमक्ता अइखोइना करी तौबु याई अइखोइना नंगोंदा मतौ करमना मतेंग पांगने सर अतै छात्र सिंगदा येंगबा मिटेंग अदुगुमना अइबुसु येंगबियु सर अइगी वहाई अमदी अइगी मोंग मतौदा सर खानदु मपी इरा चेंदुना अवाबा खांजिल्लदुना हाइरे मसी स्कूल ने मफम सिदा मिपुम खुदिंगमक महै मसिंग तंबा लाक्लिबने अदुबु ngasiदी नाहकना ओइना अइखोइदा करिगुम्बा खर तंबिरमने सेन नोरकर्स स्कूल असिगी महूत सिलगा अइना नंगोंदा वासकले अइखोइना अतोप्पा छात्र सिंगदा येंगबा अदुगुमना नंगोंदसु चप मानना येंगने असुमना हाइरगा अइबो स्टेज अदुदगे कुमथालके भाप ताबो ओजा खक्तना निंगथीना ताकपि तंबी अदुगा अफबो ओजा अमनदे ज्ञान ताबी ओजा खरना अइखोइदा थवाई हापी अइगी दमक्तदे मिस्टर खान सारसी अइगी थवाई हापिकिबा ओजा अमने प्रिंसिपल अदुनामो मिस्टर खाना अइखोइ खुदिंगमक्ता महाकना थवाई हापिरे फरे अदुदे अइगा लोइनना चसे असुमना हाइरगा प्रिंसिपल अदुगा लाकमिनरगा प्रिंसिपल अदुना वारी लीरी नेशनल साइंस फेयर अइखोइगे सेंट नोरकर्स स्कूल असिना हौखिबा चही अनिदगे मकोक ओइदुना लाई मसी पुंगनमक्की क्रेडिट अइखोइगे साइंस टीम गे इंचार्ज ओइना लेरिबा मिस्टर वाडियागिने मसीगी चही असिगी ओइनासु अइखोइना आशा तौई 9A क्लास असिदा तमलिबा माइरोइ सिंग असिना स्कूल असिगे ख्वाइदगी फबा माइरोइ सिंगने टॉपर खुदिंगमक 9A क्लास असिदगी ngaktane aduga 9 ana hairi sir ai hana 9C class asida tamnami sir adu sir hanadi F division C leiramdabani sir chumi right to education gi makhada nauna hangdokpane mairoi tara mari khaktani adu sir masigi class asina hangna leiribasina karigi makhoi gi class ki oja adu matam pumbagi oina lip lokre aduna tangai fadan oja ama darkar oibadagi aina nangbu स्कूल असिदा ओजा ओइबगे अयाबा अदु पीबने 9F क्लास असिगिदमक नंगना अखनना रिक्स लहनिंगी असुमना वारी सानरबा मतुंग मथंगी नुमित्ता नाइना स्कूल असिदा लाई नाइनाना इसिंग थकलिङैदा पियोन अदुना मैडम अदोम 9F के माहिरोइ सिंग ताकपगे लाकपा नत्रा हंगलै नाइनाना होय करिगिनो हाइना हंगी करिसु नते सुम हंगबने याम फै हाइना पियोन अदुना खुमलै अदुगा नाइनादो क्लास चंगनबगिदमक चटपा हौई पियोन अदुना हाइरे मैडम
ꯑꯗꯣꯝꯗ ꯅꯠꯇꯦ ꯁꯤꯗꯅꯤ 9F ꯇꯤ ꯃꯊꯛꯇꯅꯤ ꯍꯥꯏꯔꯛꯄꯗ ꯅꯥꯏꯅꯥꯅ ꯍꯣꯏ ꯑꯩ ꯈꯪꯉꯤ ꯍꯥꯏꯔꯒ ꯆꯠꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯣꯡꯃ ꯁ꯭ꯀꯨꯜꯒꯤ ꯐꯪꯁꯟ ꯇꯧꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯇꯨꯔꯦꯠ ꯁꯤꯟꯗ꯭ꯔꯣꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯒꯣꯛꯄꯒꯨꯝꯕꯒꯤ ꯈꯣꯟꯖꯦꯜ ꯊꯣꯛꯄ ꯑꯗꯨꯗ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯂꯤꯉꯩꯗ ꯃꯍꯥꯛꯅ ꯂꯥꯡꯉꯤ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯖꯇ ꯀꯧꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯂꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯗꯨꯕꯨ ꯁꯛ ꯈꯪꯕꯤꯗꯨꯅ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯈꯤꯕ ꯃꯍꯥꯛꯅ ꯂꯨꯅ ꯈꯟꯖꯔꯤꯕ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯈꯥꯟꯒꯤ ꯁꯛꯇꯝ ꯑꯗꯣ ꯉꯁꯤꯁꯨ ꯃꯤꯠꯃꯥꯡꯗ ꯂꯦꯞꯄꯒꯨꯝ ꯅꯤꯡꯁꯤꯡꯂꯤ ꯃꯁꯤꯅꯤ ꯁꯤꯟꯐꯝ ꯑꯁꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯆꯠꯆꯕ ꯑꯣꯖꯥ ꯑꯃꯒꯤ ꯃꯇꯤꯛ ꯃꯒꯨꯜ ꯍꯥꯏꯕꯗꯣ ꯁꯛ ꯎꯅꯔꯨꯗ꯭ꯔꯕꯁꯨ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯂꯨꯗ꯭ꯔꯕꯁꯨ ꯑꯁꯦꯡꯕ ꯑꯣꯖꯥꯒꯤ ꯃꯇꯤꯛ ꯃꯒꯨꯜꯗꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅ ꯂꯩꯔꯤꯃꯈꯩ ꯀꯩꯗꯧꯉꯩꯗ ꯃꯥꯡꯕ ꯅꯥꯏꯔꯣꯏ ꯅꯤꯡꯁꯤꯡꯗꯨꯅ ꯊꯃꯣꯏꯅꯨꯡꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯈꯤꯕ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯈꯥꯟꯕꯨ ꯅꯤꯡꯁꯤꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ 9F ꯀ꯭ꯂꯥꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯁꯤꯟꯅꯕ ꯂꯥꯏꯔꯤꯛꯇ ꯃꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯆꯧꯀ꯭ꯔꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯅꯤꯇꯤ ꯅꯤꯌꯣꯝ ꯅꯥꯏꯗꯅ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯅꯩ 9F ꯀ꯭ꯂꯥꯁꯀꯤ ꯃꯍꯩꯔꯣꯏ 13 ꯑꯁꯤꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯁꯤꯟꯅꯕ ꯂꯥꯏꯔꯤꯛꯇ ꯃꯄꯨꯛꯅꯤꯡ ꯆꯪꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯅꯤ ꯆꯧꯀ꯭ꯔꯤꯗꯨ ꯑꯃꯅ ꯐꯝꯒꯦ ꯇꯧꯕꯗ ꯑꯃꯅ ꯆꯤꯡꯊꯣꯛꯏ ꯑꯗꯨꯒ ꯈꯔꯅ ꯆꯨꯔꯨꯞ ꯊꯛꯀꯠꯅꯔꯛꯏ ꯈꯔ ꯑꯃꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯛꯏ ꯑꯃꯅ ꯄꯣꯟꯗ ꯌꯣꯛꯂꯤꯕ ꯌꯨꯝꯗꯒꯤ ꯎꯆꯤ ꯄꯨꯗꯨꯅ ꯂꯥꯛꯏ ꯈꯔꯅ ꯑꯆꯥ ꯑꯊꯛ ꯁꯦꯝꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯈꯨꯕꯥꯛ ꯈꯨꯔꯒ ꯂꯥꯎ ꯈꯣꯡꯗꯨꯅ ꯏꯁꯩ ꯁꯛꯀꯠꯂꯛꯂꯤ ꯃꯈꯣꯏꯒꯤ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯅꯥꯏꯅꯥꯅ ꯌꯦꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀ꯭ꯂꯥꯁ ꯆꯪꯕꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯅꯥꯏꯅꯥ ꯃꯍꯥꯛꯅ ꯍꯥꯟꯅ ꯀ꯭ꯂꯥꯁꯇ ꯆꯪꯗꯨꯅ ꯂꯩ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯃꯅ ꯑꯃꯗ ꯐꯨꯅꯗꯨꯅ ꯏꯟꯅꯗꯨꯅ ꯀꯥ ꯑꯗꯨꯗ ꯃꯊꯪ ꯆꯪꯅꯔꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯛꯄ ꯂꯥꯡꯗꯨꯅ ꯂꯩꯅꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯥꯏꯅꯥꯅ ꯇꯦꯕꯜꯗ ꯗꯁꯇꯔ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯈꯣꯏꯒꯤ ꯑꯅꯧꯕ ꯑꯣꯖꯥꯅꯤ ꯅꯥꯏꯅꯥ ꯃꯥꯊꯨꯔ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯛ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯣꯛꯂꯛꯄꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯥꯏꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯁꯤꯗꯤ ꯀ꯭ꯂꯥꯁꯔꯨꯝ ꯈꯛꯇꯗ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯨꯜ ꯑꯋꯥꯔ ꯈꯛꯇꯗ ꯇꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯂꯩꯇꯦ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯈꯪꯅꯤꯡꯕ ꯍꯪꯅꯤꯡꯕ ꯂꯩꯔꯛꯄꯗ ꯑꯩꯕꯨ ꯗꯔꯀꯥꯔ ꯑꯣꯏꯔꯛꯂꯕꯗꯤ ꯃꯁꯤ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯌꯥꯝꯗꯨꯅ ꯑꯃꯨꯛ ꯅꯣꯛꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯅꯨꯄꯤꯗ ꯏꯀꯥꯏ ꯈꯨꯝꯅꯧ ꯅꯣꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯥꯏꯅꯥꯅ ꯔꯣꯜ ꯀꯧꯕ ꯍꯧꯔꯁꯤ ꯍꯥꯏꯔꯒ ꯔꯣꯜ ꯀꯧꯕ ꯍꯧꯔꯛꯏ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯅꯥꯏꯅꯥꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯇꯝꯗꯨꯅ ꯋꯛ ꯄ꯭ꯔꯖꯦꯟ ꯃꯦꯝ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯔꯣꯜ ꯈꯨꯝꯅꯔꯛꯏ ꯑꯗꯨꯒ ꯅꯥꯏꯅꯥꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯑꯩꯁꯤ ꯇꯨꯔꯦꯠ ꯁꯤꯟꯗ꯭ꯔꯣꯝꯅ ꯅꯥꯕꯅꯤ ꯃꯁꯤ ꯅ꯭ꯌꯨꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯁꯑꯣꯔꯗꯔ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯕ꯭ꯔꯦꯟꯒ ꯄꯥꯎ ꯐꯥꯎꯅꯗꯕ ꯃꯇꯝꯗ ꯑꯃꯨꯛ ꯆꯤꯡꯕꯗꯧꯅ ꯇꯧꯔꯛꯄꯅꯤ ꯋꯛ ꯁꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯟꯅ ꯅꯣꯛꯏ ꯅꯥꯏꯅꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯈꯣꯏꯅ ꯑꯩꯒꯤ ꯑꯅꯥꯕ ꯇꯨꯔꯦꯠꯀꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯪꯕ ꯌꯥꯒꯅꯤ ꯑꯁꯨꯝꯅ ꯅꯥꯏꯅꯥꯅ ꯍꯥꯏꯕꯗ ꯑꯉꯥꯡ ꯑꯃꯅ ꯃꯦꯝꯒꯤ ꯔꯤꯡꯇꯣꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯑꯃꯅ ꯑꯃꯨꯛ ꯑꯩ ꯍꯥꯏꯒꯦ ꯍꯥꯏꯔꯒ ꯅꯥꯏꯅꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝ ꯅꯣꯛꯏ ꯃꯌꯨꯝꯗꯒꯤ ꯄꯣꯟꯗ ꯌꯣꯛꯇꯨꯅ ꯊꯝꯕ ꯎꯆꯤ ꯄꯨꯔꯒ ꯂꯥꯛꯄ ꯑꯃꯅ ꯑꯃꯨꯛ ꯉꯁꯤꯗꯤ ꯑꯩꯒꯤ ꯎꯆꯤꯁꯦ ꯆꯞ ꯃꯥꯟꯅꯅ ꯆꯛ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯊꯣꯛꯂꯛꯏ ꯃꯈꯣꯏꯁꯨ ꯇꯨꯔꯦꯠ ꯁꯤꯟꯗ꯭ꯔꯣꯝ ꯅꯥꯔꯝꯂꯗ꯭ꯔꯥ ꯑꯇꯩꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯦꯝ ꯅꯍꯥꯛ ꯎꯆꯤꯅ ꯔꯦꯞ ꯁꯛꯄ ꯇꯥꯔꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯗꯦꯛꯁꯇ ꯊꯤꯟꯗꯨꯅ ꯔꯦꯞ ꯁꯛꯂꯛꯏ ꯅꯥꯏꯅꯥꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯁꯛꯄ ꯌꯥꯎꯁꯤꯜꯂꯛꯄꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯏꯁꯩ ꯁꯛꯄ ꯂꯦꯞꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯅꯥꯏꯅꯥꯅ ꯀꯩꯗꯧꯔꯦ ꯅꯈꯣꯏ ꯏꯁꯩ ꯁꯛꯄ ꯂꯦꯞꯂꯗꯤ ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯕꯅꯤ ꯅꯈꯣꯏꯒ ꯆꯞ ꯃꯥꯟꯅꯩ ꯁꯨꯞꯅꯒꯤ ꯈꯦꯟꯅꯔꯤꯕ ꯍꯥꯏꯕꯕꯨ ꯅꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯗꯣ ꯅꯈꯣꯏꯅ ꯂꯦꯞꯅꯤꯡꯕ ꯃꯇꯝꯗ ꯂꯦꯞꯄ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯝꯗꯦ ꯑꯗꯨꯒ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅ ꯅꯈꯣꯏꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕꯒꯤꯗꯃꯛꯅꯤ ꯅꯈꯣꯏꯒꯤ ꯔꯦꯞ ꯑꯗꯨꯁꯨ ꯁꯛꯄ ꯂꯣꯏꯔꯕꯅꯤꯅ ꯀ꯭ꯂꯥꯁ ꯑꯃꯨꯛ ꯍꯧꯔꯁꯤ ꯌꯥꯔꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯊꯕꯗ ꯆꯧꯀ꯭ꯔꯤꯗꯨ ꯇꯦꯛꯇꯨꯅ ꯅꯥꯏꯅꯥ ꯂꯩꯃꯥꯏꯗ ꯇꯨꯏ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯟꯅ ꯅꯣꯛꯁꯤꯜꯂꯤ ꯃꯆꯦꯠ ꯇꯥꯔꯕ ꯑꯇꯦꯛꯄ ꯆꯧꯀ꯭ꯔꯤ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯗꯨꯅ ꯑꯣꯖꯥꯁꯤꯡ ꯇꯨꯍꯟꯒꯦ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯃꯥꯜꯍꯟꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯊꯑꯣꯏꯅ ꯊꯝꯂꯤꯕꯅꯤ ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯆꯥꯗꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯀ꯭ꯂꯥꯁ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯍꯥꯞ ꯊꯥꯕ ꯃꯇꯝꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯕ 9F ꯀ꯭ꯂꯥꯁꯀꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯥꯛꯂꯤꯕ ꯃꯤꯁꯁꯤ ꯇꯔꯥꯏꯅ ꯁ꯭ꯀꯨꯜꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯗꯧꯕ ꯃꯥꯟꯗꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯦ
अदुगा स्कूल की सानफम लंपाक अदुगी मची अमदना 9A की नुपी मचा लैबदो 9F के ngausinaba nupa macha kharana yengduna leiri aduga hainari asigi nupi sida ngaubodo to masidi aikoina lamba phangada nupi nate masigi nupi se 9A class की topper ne aduga amaduna mu hai aisu 9F की topper ni kaino asumna hainari ngaida atopa satra kharana sanariba bol adu makhoigi manakta tarai aduga bol sanariba nupa macha khara aduna hairi he 9F की फेलर बॉल दु पास तौरो असुमनो यामनो उसितना हाइरकपा अदुदा 9F के छात्र अदुना कंपासना थिंदतुना बॉल अदु नुंगसित थोअलमे अदुगा नुंगसित अमत याउद्रब बॉल अदु लंगसिलमे अदुदगी मखोय खुद थानादुना स्कूल की सानफम ग्राउंड अदुदा नमनदुना फुनके मदुदगी पियोन अदुगा स्कूल अदुगी ओजा वादियागा मखोय अनि चंगलक्तुना खामदुए अदुगा प्रिंसिपल की कार पुके प्रिंसिपल की का अदुगी मापांदा लेबंदुना थमे मथंगी नुमित अमदा नाइना क्लास संगलकपदा 9F की नुपा मचा अमना चेयर पाइदुना नुपा मचा अमदा कन्न थोमबदा वानथदुना लेमाइदा ताई मसीदगी नाइनाना पाखतुना चेलगा पाउ तमनुरबा मतुंग पियोन अदुको लाकमिनै मखोइना येंगबा चंगलकपा मतमदुददी मखोइ फमदुना करिसु तौखिदबगी मतौगुम लेरम्मी ओंथोकपा मखलगे महिरोइ सिंगनी क्लास तौरिङैदा च्विंगम चादुना डेस्क अदुगी मखादा मसिंग खंगदना नपसिन्दुना थम्मी नाइनाना ब्लैक बोर्ड ता ओनसिन्दुना इरिङैदा मखोइ पुलप क्लास तगी थोकिबा खरा अदुगा अमुक नाइनागी फोन नंबर गा फोटो गा लोइनना चे नमदुना लंबी दा थेतोके स्कूल की बस ता फावबा चे एदु थेसिनबा थेंगनबदगी पियोना चे एदु लौथोई अंगांग सिंग अदुना चे थेतोकपदगी लंबी चटपा थेंगनबा मिसिंगना नाइनादा कॉल तौरके मैखेत मरुदगी लौथोक्तुना चोकता हापसिन्दुना अंगांग सिंग अदुना थंबा चोक अदु नाइनाना इरुबदा पोखाइरकपदा मखोइ मयामना नोक्सिले नाइनाना स्कूलदगी युमदा हनबा मतमदा थाउ कोनदनबा हाइदुना थाउ खाइदोक्लमे मखोइना थाउ खाइदोकपदगी नाइनागी गाड़ी लंबीदा लेपा कयाने ओंथोकना लंबा लेतना फटखिद्रबा स्कूल असिगे 9F क्लास असिगे महिरोइ सिंगने स्कूल असिगे ख्वाइदगी फतबदा नतना अतोप स्कूल सिंगदा मखोइगुंबा महिरोइ सिंग थिरुरबसु खरा वाना थोकने अदुगा अमुक नोंगमा नाइनाना क्लास संगलक्त्रिङैदा लिक्विड नाइट्रोजन सिजनदुना डस्टबिनदा प्लास्टिक बॉल मयाम अमा हापसिन्दुना थमलगा नाइनाना क्लास ता चंगलकपदा बॉल सिंग अदु पाइथोक्तुना पोखाइ हलके मसीदगी नाइना याउना 9F की महिरोइ सिंग अदु प्रिंसिपल की कादा कौदुना वारी सानरमे अदुगा स्कूल अदुगी ओजा वादियाना प्रिंसिपल दा सर मखोइसे स्कूल असिदगी तांथोकिबा तंगाइ फद्रे असुमना हाय प्रिंसिपल अदुनसु चुम्मी हाइना हाय वाफम सिताबदा नाइनाना पाखतना अंगांग सिंग अदुबु कंथोक्लदुना मखोइगी मिचंगदा प्रिंसिपल अदुदा हाइरमे सर अइना मखोइदा लिक्विड नाइट्रोजन की मरमदा एक्सप्लेन तौननबु होनरुबने अइ सोइख्रे सर अइना मदु पोखाइरकनी हाइबा अइ खंथरुद्रे अइ तसेंगना सोइख्रे सर अंगांग सिंगना तौबु नते मदु अइना तौखिबने नाइनागी वाफम सिदा वादियाना मिस माथुर मदु तसेंगना नंगना तौबने हाइबगी प्रूफ तो पीबा ngambra nahakna aikoisi apangbani haina khanbra 9F class की महिरोइ सिंग सिना मरम ओइरगा स्कूल असिगी महिरोइ खुदिंगमक्सी लोइना चेंथदुना अवाबा पीगदौरे हाइना हाइरई अदुगा प्रिंसिपल अदुना अंगांग सिंग अदु क्लास दा चलो हाइदुना चलहनकी अदुगा प्रिंसिपल अदुना नाइनादा मखा तारई मिस माथुर थोखरिबा थौदोक्तु अंगांग सिंगना तौबने हाइबा आइखोइ खंगी नहाकना मखोइबो हौजिक फावबा कन्ननबा होनरी नाइनाना अमुक हाइरई सर अंगांग सिंग असिगी प्लान तौबा हाइबा मखुद मसा हाइ सिंगबा इंटेलिजेंट ओइबा मखोइगे वाखलोन सिंग असि आइखोइना अचुंबा अफबा लंबी अमदा ताकपिरगा सिजिनहलबदि नोंमदि सोइदना आइखोइगी स्कूल असिगे चाउथोक चनिंगाइ ओइबा मिंगचत सोइदना पुरकनी हाइबसे अइना थाजै सर मतांगसिदा वादियाना अमुक हाइरई मिस माथुर मदो अपंगबगी मंगलाने मखोइना कैदोंगैदा स्कूल असिगी अफबा मिंगचत पुरकपा ngamloi कैदोंगैदा मखोइना माइ पाकपा ngamloi नाइनाना ngamgani hairappada wadiana nangi si aingonda nainana principal da sir makoi da hona nabagi matam kharadi piba tangai fade sir principal aduna matam di kaya mukno nangna nang amadi 9F ki oiba akak naba matam amadi piyu sir tha mari muk final exam fawadang de matam pibiyu sir oh aduga tha mari gi matung dana kamdauba sir adugi matung dadi makoi gi final exam ki result adugi matung ina sarna pambado tobiro
Adubo lakadoriba thamari sifawade aingonda karimata hangbirakaну sir. Principal adunasu Naina Mathurgi wafam aduda aruibu oina ayaba pirame. Naina su harauna thank you hairaga. Aduga class ta changlaklaga Naina na chok paiduna blackboard ta khetuna chinglaga tabada yamna nungaitaba makhol ama thokhale. Angang singdu nakong mentionay. Aduga Naina na hanglai. Nakhoi masigi khonjel si tabada nungaitaba fawbra. Chahi tara taret ki matungda ai amuk hana masigi arangba khonjel se skun sida taraga laklabani. Nakhoi gi langbagi khonjel amadi chok ki khonjel se asigumba langbu se nakhoi gi punsida makhata na adum chathaki gadra karino nakhoi na pamse masigi chok si mayai da thudek laga yengsi asumna haiduna chok tu thudek tuna blackboard ta amuk chingi aduga hairai masi oiradi nakhoi na taba nungaitaba khetpagi khonjel adu thoklam maroine machet ama thudekibaduna chok sida ahongba khara lei karigidamakta honggadoribano aduga karigidamakta hongloidoribano haibagi khenabaduni mase lakadoribana khoige final exam fawbuda leiribasi tha marigi matamne nakhoi hojik nasana sana lepo chokna ahongba leikiba adugumna nakhoisu nakhoigi punsida ahongba khara leiba pamra natraga hanagumna mina tabada nuaitaba arangba khonjel do adum tahanba pamlibra hayeng pung mapanda amuk chapchana unasi karigumba nakhoina hayeng si school laktaba targadi pung mapan ga minute 10 chatpa matamda school asidagi ai resign tawgi che adu principal da pigani asumna hairam laga naina class asidagi thoki angang singa sisu ngasigi mikup asidadi makoi hanagumna nokhidre makoi gi maithongda ahongba kharadi ubagum tawi adubo hojik makoina kari khalibano kari tawrakadabano haibadudi chapchana haibadi ngamdre asumna numit asi loikiduna mathangi nonganbagi numita naina na haikiba matung ina pungfam adumaktada angang sing adu laktrabadi mahak resign tawrage khanduna resignation letter ma paiduna classroom da famduna angang sing lakpa ngairi ataigi class hauna khraba fawbada 9F ke naina gi angang sing adu laklamde yamna koina ngairaba matung haina kiba pungfam adu yawraklabada angang sing adu laklaroi khanduna Naina famlambadagi haugatuna chatke tauringaida angang sing adu changlai Naina lona momo nokche mahaki wafamda angang sing asina khara makai inba yaningba hore khanduna adubo angang sing adu changlakpa loirabada angang ani amadi lakpa udabaduda Naina harauramba maithongdu maksinki aduga thangnaba mikupta angang ani dusu tapna changlai masida Naina thamoida apenba oirame Naina na angang sing aduda harauna adudi ngasidi maths tagi hana takba haurasira haibada angang sing adusu lairik laukthokuna numit adugi class adu pukning changna hauki aduga mathangi sinda St Norcas school asigi afava mahiroi sing khangatuna ikai khumnaba utpagi thauram ama pangthokle hairiba thauram asida school asigi principal na wangang lakle jahi khudingi haukiba jahi singda aikhoigi school asigi afava mahiroi sing khangatuna ikai khumnaba utpagi thauram pangthokpa adugumna handaki jahigi oinasu ikai khumnaba unanabagi student council ge head oina leiriba school asigi oja Mr. Wadiana school asigi top oikraba mahiroi singda prefect best kudol tambina naba haijari loinana ngasigi thoramasiga mari leinana wai kharasu phongdok pigani asumna hairaga Wadiana wai khara phongdok lami nakoida kudol tamliba prefect best adugi thaudang khuding makto nakoina phangthokpa tangai fade nakoina karigumba nabukning sontharakpa jingnaba ama hek faurpa matamda nakoina ningsinggadabani nakoida piriba prefect best to nangi damakta nate nangse prefect best adugi damaktani haina khangadabani asumna haiduna tilliba mayamduna khubak khuduna thauram madu loisinki aduga mathangi sinda naina namhake 9F ki mairoi singbo playground adugi machi amada oina lairik takri naina na hai ngasidi aikoi mafam masida oina class tawrasi aduga ngasidi anoba mawong amada nakhoigi role kaugani ready leiro hairaga nainana angang sing adugi maming amamam ta kauduna angang khudingi yerum amamam langi makhoi khuding makta loina langba loirabang matungda nainana hairai aigi yerum tara marido full attendance oire yam nungaire nakhoida aina piriba yerum do afutpa chaba yarba ngaktani nakhoina chaningladi chaba yai angang singdu yerum du khoktuna chai matam sangna mathong sadan haurakpa angang sing oibana khudakta pomon olhan badi ngamdabanina kharadi adum mami tari yerum du paiduna amagi makokta thomduna thugairaga maku khoktuna chabasu yauri nainana makha tarai
ꯌꯦꯔꯨꯝꯁꯤꯡꯗꯨ ꯃꯐꯝ ꯑꯃ ꯍꯦꯛꯇꯗ ꯃꯊꯛꯇ ꯂꯪꯈꯠꯂꯦ ꯑꯗꯨꯒ ꯌꯦꯔꯨꯝꯁꯤꯡꯗꯨ ꯅꯈꯣꯏꯅ ꯇꯥꯍꯟꯗꯅ ꯑꯣꯛꯂꯦ ꯃꯦꯊꯃꯦꯇꯤꯛꯁꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯌꯦꯔꯨꯝꯗꯨꯅ ꯃꯊꯛꯇ ꯄꯥꯏꯕꯒꯤ ꯏꯀ꯭ꯋꯦꯁꯟꯗꯣ ꯃꯗꯨꯕꯨ ꯄꯦꯔꯥꯕꯣꯂꯥ ꯍꯥꯏꯔꯒ ꯈꯪꯅꯩ ꯅꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯛꯁꯀꯤ ꯏꯀ꯭ꯋꯦꯁꯟꯁꯤ ꯁꯨꯡꯄꯥ ꯄꯥꯗꯅ ꯌꯦꯔꯨꯝꯗꯨ ꯅꯈꯣꯏꯅ ꯑꯣꯛꯂꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯈꯣꯏꯁꯦ ꯍꯥꯟꯅꯅ ꯃꯦꯊꯃꯦꯇꯤꯛꯁꯤꯌꯟ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯇꯥꯛꯂꯦ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯅ ꯇꯝꯒꯗꯕꯁꯦ ꯏꯀ꯭ꯋꯦꯁꯟ ꯈꯛꯇ ꯉꯥꯏꯔꯦ ꯃꯇꯥꯡꯁꯤꯗ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯦꯝ ꯎꯔꯨ ꯈꯛꯇ ꯉꯥꯏꯔꯦ ꯃꯦꯊꯃꯦꯇꯤꯛꯁ ꯈꯪꯗ꯭ꯔꯤꯁꯦ ꯃꯥꯗꯤ ꯆꯣꯡꯊꯣꯛꯂꯒ ꯃꯇꯨꯡꯗ ꯇꯥꯏ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯅꯣꯛꯏ ꯑꯗꯨꯒ ꯎꯔꯨ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯃꯨꯛ ꯉꯁꯤ ꯂꯩꯕꯥꯛ ꯄꯣꯛꯄꯅꯤ ꯑꯗꯨꯅ ꯑꯩ ꯌꯦꯔꯨꯝ ꯊꯦꯡꯕ ꯌꯥꯗꯦ ꯑꯗꯨꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯩꯅꯥꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯎꯔꯨꯅ ꯇꯧꯔꯤꯕꯗꯨꯅ ꯑꯩꯈꯣꯏꯗ ꯐꯤꯖꯤꯛꯁ ꯈꯔ ꯇꯝꯕꯤꯔꯦ ꯎꯔꯨꯅ ꯆꯣꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯅ ꯐꯣꯔꯁ ꯑꯃ ꯑꯦꯄ꯭ꯂꯥꯏ ꯇꯧꯏ ꯐꯣꯔꯁ is equal to mass into acceleration aduna uruna aikoida newton gi law of motion do tambire walking chatpa famthaba haugatpa chenba masi punumakse aikoina hana loina tamkhraba heikraba ngaktani aduna hujik aikoina tamgadabasi equation khaktani nainana 9f class ki angang singda lairik takpi bagi mong asida berenda da leptuna 9a gi topper angang nupi masa aduna khangningna thawai tana yenglibadu wadiana class da changanki aduga angang amana amuk hairei mem aikoina hana loina khangkhraga karigi aikoina school da matam manghalino nainana aina haina na bhonarise nakoi gyan tadre asumna haibada amana amuk hairei mem aikoina kanna honarabasu 9a gi satra singdona tawbadi aikoi ngamnaroi aduga amana amuk lepkhatlaga 9a gomna oibasu aikoi pamde school sida prefect best asina achoba drama ama sanabane angang amana amuk mem makoina tawribase prefect best khaktagini asumna hairakpada nainana masi prefect best khaktagi wanate nakoina bu pamlagadi nakoina sagi prefect best ama phangbu yai nakoi chap manana khudong chaba phangba darkar oi aduga angang sing aduna mathang mathang amuk hainarai kadai dagi khudong chaba manabano masigi school sigi oja sing sina kaidongoida aikoida prefect best pirak loi tasengbagidi angang sing asina hairibase chumbasu yauri maru oina wadiana makoibo amuk hana afava mahiroi oiraklaroi matagum ataidagi khara tongana thambagum tawi masigi matausi khara ngauksin nazarabasu angang sing asina khangi masidagi naina mathurna wakal tawraba matung principal gi kada changlaktuna wari sari matang sida wadia changlaklaga principal da sarna aibu sarga unanaba kawibra kawi phambiu miss mathurna 9f su prefectship phangba yabagi khudong chabadu laihanba pami hairi wadiana khara karemnabagi mawongda sarna phagi tobiri rahanglai natte aduga nainana amuk karigi nokningino mr wadia technical oina prefectship se khuding makini maramasina 9f su madugi chance to phangba pami sen notkers ki mahiroi ama oina prefectship ki damak makhoida ayabado lehanbiu natraga sargisi wakhal wabirira 9f tagi kanaguma mahiroi amana prefect oiraklagadi haiduna nainagi wafam si taraba matungda wadiado famtharaga hairei prefectship ki damak eligible ohelo haibaneba yai fajai wafam duda school sigi student council gi head ama oina aigi athingba amata leite adubu nang khanglamlani haina khale mahiroi amana prefectship ki damak eligible oige hairabadi mahiroi ado final exam da 90% gi mathakta mark score tobu mathau tai 9f ki mahiroi singna kaidongoida 90% mark score tobu ngamloi haiba matagum wadiana makha tare miss mathur 9f ki mahiroi singdo pass tang tobu ngamladi yare karigumba 9f ki mahiroi sing aduna 90% score tobu ngamlagade ai isamakna makoida best adu khusin nagani thank you sir asumna hairam laga naina haugatuna chatke tawbadagi leplaga hairame mr wadia 9f ki damakta bets amadagi hena thorang togduna thambiyo wafam si hairam laga naina principal room dagi thoglai mahakna tholakpada 9f ki mahiroi sing adu playground adugi machi amada ataiga manadaba yamna niyom naidaba mong amada sanaduna leiba adu ubada mahakna wadia amadi principal da hairam libu wafam aduga angang singsina leiram liba mawong asiga ani si khalubada naina wakhal wajarame aduga mathangi numit amada parents meet pangthokna nabagi damak mama mapa sing school asida lakpa honare adubo 9f class asigi oinadi haujik fawba mama mapa kanasu laktri nainana yamna kuina ngaiba yaba ngairaba matung lakmandrabada atopa class ki oja singi mamangda ikaina thoglakhi
थोलक्पगी लंबीदा वादिया थेंगनदुना वादियाना हंगलई कमदौरगे नंगी पेरेंट्स टीचर मीट सिबो नाइनाना चा कप मंगा थकपु लोइरब फावा पेरेंट्स अमता लाक्त्रे असुमना खुमी वादियाना नंगदी क्लास तौबसु प्लेग्राउंड ओइना तौबनिना पेरेंट्स टीचर मीट असिसु अंगांग सिंगदुगी युम युमदा चटलगा ओइना तौबु याइ कइनो असुमना हाइरकपदा नाइनाना नोकलगा अदुदी अरोइबदा सारगा इगा वाफम अमा अमुक यानरे थैंक यू असुमना हाइरमलगा नाइना चटकी वादियासु येंगदुना लेहुई अदुगा नाइनादु 9F की अंगांग सिंग अदुगी मयुम थीदुना लाई अंगांग खरा पुल्लगा ज्वार सानेदुना लेरमे मयाम